mayam punung pu Shanjit Sharma na taram noksari. Movie story Manipur nga sing pudun laksari film asigi maming Red. Masi 2018 gi March da release tawkhiba crime action category gi Indian movie amani. Film asigi ani suba saruk oiriba Red Part 2 hariba film asi so handak te kui dringi da release tawkhrabani. Soidnamaki channel ista mathang manau na explain tawjarake haibo wafam su thamjari. Red hariba movie si asem gwari de yumpham warga namkhiba film amani. Masina phangkhiba rating singdi IMDb da tengi manung 7.4 gi rating phangi. Rotten Tomatoes da 67% gi fresh hoy. Google users na 80% gi like piro film amani. Movies ki director Rajkumar Gupta, writer na Ritesh Saha, aduga producer na Abhishek Pathak amadi Kumar Mangat na oy. Film si number da sangkhiba senpham na crore ni phurom ni hairi. Aduga film si na tankhiba box office collection gi senpham na crore 183 rom tan mangam khre hairi. Maroi basaktam langli basingdi film si ki main protagonist Ame Patnaik ki saktam da maming lerba actor Ajay Devgan, Malini ki saktam da Ileana D'Cruz, Lalan Sudhir ki saktam da Amit Sial. Aduga film si ki main antagonist Rameshwar Singh ki saktam da maming lerba actor Saurabh Shukla. Phare mayam ai huzik film si ki wari li bahuzarage. Ain haibada soi ki balan ki bamadi si thobu yaw matam da mayam dangak piu haibo phum thamjari. Movie si ki ahubu sin makta ubo phangli basi kos mulo danda hariba ek si karino haibu mayam da khangali. Ek si ki matung inadi leiba amagi leiriba lanmi singdagi leibak tu gi lan thumne hena maru oi haiba wafam si sauda bu khonjel mana phongdoktuna film yangliba khoi de khangali. Masi matung do leli basi Uttar Pradesh ki Lucknow dani matamna 1981 dani. Deputy Commissioner of Income Tax Officer ama oiriba Ame Patnaik hariba nupasi yamna nganna mamni tawringai matamdagi hawtuna iruzamai thazaraga magi duty satna nabagi damagta sem saribani. Tanjas tamagi nupi Malini di tumba hogatri. Nakalamdana Income Tax Department ki officers da nongan phatringai matamasdagi hongna department asigi hek leiriba employee khudimak mafamsida thunglare. Masigi maramdi yum amada makhoina yamna chauna rate chathagadaba thabak ama leibadagini. Mafamsida makhoina ngairibasi Ame Patnaik hariba makhoigi Deputy Commissioner aduna lakpa ngairibani. Ojek mafamsida Ame Patnaik hariba nupasi yausilakpadagi leiramniba officer khudimak chananabagi damakta sem sanakre. Yamlabu police ki team amasu yauribani. Matawsum na makhoi kangbu si masing yamlabu gari sing thodokna duna chanakre. Tanjasta aron paumi oiba nupa mafam nun leibasi uba phangi. Gari sing thodokre haibasi mani ingit tawduna atop nupa ani badamu khangankre. Masdigi nupa ani sina gari sing si karma maikay de satchibano haibadu khangdokna bagi damakta building mathak is sialaga tana duna yenglibani. Asomna gari sing sina satchiba maikay sinu pasna khangdoklo matungda yamna yang sensilaktuna telephone booth amati sensilaktuna call tawraga pau pikre. Mana hairi gari sing sina satchiba si oirom thangba lambi dani. Sab sab maikay khangdokna bagi damakta lambi da leiba kanagumba paumi amadamu hangu. Ai yoiba motadi makhoina satibasi Banaras ki maikay mali. Matawsuna mana pau pikhibadagidi Banaras ki maikay de leiba office singi aron base sangsing hondokna duna thaidokna honari. Asumna utpagaloina film si title oiriba Red haibasi thadun song thorakle. Masigi matungda ulelibasi thamagi mamangda thoki wari hangatuna khoidu ulai. Mafamna Uttar Pradesh ki Lucknow dani. Ame Patnaik hariba nupasi mangonde invite tawrakhiba function ama yauna nabagi damakta ma huzik club amagi manungda sangsilagli. Tawudabu mafamsda leiramliba security singna khongup tongaktaba sandal tonglaga lakpa midi sangba yaro haiduna thingba pire. Musda amena nok phet tawraga India machana club sing da sangba yana nabagi damakta Mahatma Gandhi nadi makhongda karimata tongba dawdana sahi kya ngaiduna khanglaga lakhibani. Adubu ngasidi sandal tonglaga lakpa ibu club ta sangba yaro haiduna thingba pirabani. Security asina masi club asigi rule ni sar maramaduna ibu ngakpigani. Amena kumi masigi damakta ingonda karimata shawningba leite maramdi rule ngakna salibado madugi damakta ina nangbu thagani. Masi haramnaga mahak mamai leiduna mukchakre. Tanjasta Chanjau Paiba businessman oirba Mr. Bajaj asi tholotuna amebu kaurale. Aduga sensilaktuna hanglai kaidabu yawrugi sar. Amena kumi rule thugaiba haibase aidi pamde. Aduga kaidungda su aina tawrakte. Masdagi Bajaj na security sings to onsilaktuna sar bu kanana thingba pibuna haiduna sauna hangli. Masna amena noktuna ngasi amuk na hongnana khongup tongba mina sandal tongba mibu thingba haibudu thokle. Adubu masigi demta ingonda kaisu sauningba leite. Aduna matungda muk thengnerse ai ngasi gi ona di yumda hankrage. Masdagi Bajaj na matau karamna dumna sana hekta mafamsdagi hankhigadauribano. Aina invite tawzarga sarbu kaujabani. Amena rule thugaiduna sandal tolanga manungda sangba haibsdi kaidungda ina tawroi. Aduga aigi yumsu mafamsdagi yama labli. Maramaduna amu hana khongup tolanga lakpadu su oi thoglaroi. Aduna ngasigi oina de yumda hankrage. Bajaj na hairei aigi dukan inak nanga lei. Sargi damak aina khongup am order tawkrage. Asumna ibu ikaiba pirga satpi khinu haiduna yamna kana mana phongdoli. Masdagi amena su mana hairi wafamsdi yare. Masing matungda amena mangonda pirakliba khongup asigi mamal loina paisa puthoktu piri. Bajaj hariba nupasnadi paisa lauroi sargi damakta khudol pot oina pibani haiduna yamna kana phongdolibani. Adu amena noktuna government officer amagi mafamda khudol pot haibase corruption tawbuga chap manai. Maramaduna ina piribu khongpi mamal se adomna loshin bigadabani.
ꯑꯗꯨ ꯕꯖꯥꯖꯅꯗꯤ ꯄꯩꯁꯥꯁꯤ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯃꯦꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯂꯧꯔꯝꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯍꯣꯡꯗꯨꯅ ꯄꯣꯠꯆꯩ ꯌꯣꯝꯗꯨꯅ ꯃꯐꯝ ꯍꯣꯡꯗꯨꯅ ꯆꯠꯂꯝꯂꯤꯕꯁꯦ ꯇꯧꯔꯝꯂꯣꯏ ꯑꯗꯨꯅ ꯈꯣꯡꯎꯞ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯃꯜꯗꯣ ꯑꯗꯣꯝꯅ ꯂꯧꯕꯤꯌꯨ ꯂꯨꯄꯥ 12 ꯐꯥꯎꯕꯗꯤ ꯑꯩꯅ ꯄꯤꯕ ꯉꯝꯒꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅꯗꯤ ꯑꯩ ꯄꯤꯕ ꯉꯝꯂꯣꯏ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯐꯤꯂꯝꯁꯤꯗ ꯎꯠꯂꯤꯕ ꯃꯇꯝ ꯑꯁꯤ 1980ꯒꯤ ꯃꯇꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯣꯡꯎꯞꯀꯤ ꯃꯃꯜ ꯂꯨꯄꯥ 12 ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯔꯥꯃꯦꯁꯣꯔ ꯁꯤꯡ ꯍꯥꯏꯔꯤꯕ MP ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯧꯁꯤꯜꯂꯨ ꯃꯤꯁꯇꯔ ꯕꯖꯥꯖ ꯊꯃꯣꯏ ꯁꯦꯡꯅ ꯇꯥꯟꯖꯕ ꯃꯥꯒꯤ ꯄꯩꯁꯥꯅꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯧꯒꯦ ꯍꯥꯏꯕꯗ ꯐꯪꯗꯕꯁꯨ ꯌꯥꯔꯤꯕꯅꯤ ꯃꯁꯤꯗ ꯑꯃꯦꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯑꯗꯣꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯅ ꯇꯥꯛꯄꯗꯤ ꯁꯍꯔ ꯑꯁꯤꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯦ ꯍꯥꯏꯕꯗꯨꯅꯤ ꯔꯥꯃꯦꯁꯣꯔꯅ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯒꯤ ꯃꯁꯤꯡꯕꯨꯗꯤ ꯌꯥꯝꯅ ꯂꯩ ꯇꯧꯕꯇꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯒ ꯊꯦꯡꯒꯥꯏꯅꯕꯗꯤ ꯉꯝꯗꯦ ꯑꯃꯦꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯑꯩꯒ ꯁꯣꯏꯗꯅ ꯊꯦꯡꯒꯥꯏꯅꯔꯅꯤ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯦꯟꯁꯦꯛ ꯇꯧꯅꯔꯤ ꯅꯥꯀꯜꯗꯒꯤ ꯕꯖꯥꯖꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯃꯦ ꯃꯍꯥꯛ ꯑꯁꯤ ꯇꯥꯎꯖꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯔꯥꯃꯦꯁꯣꯔ ꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯇꯥꯎꯖꯤ ꯍꯥꯏꯅ ꯀꯧꯅꯩ ꯕꯖꯥꯖꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯒꯦ ꯇꯧꯕꯒ ꯑꯃꯦꯅ ꯃꯈꯥ ꯇꯥꯔꯛꯏ ꯖꯃꯤꯟꯗꯥꯔ ꯊꯤꯀꯥꯗꯥꯔ ꯕꯤꯖꯤꯅꯦꯁꯃꯦꯟ ꯆꯍꯤ 3 MP ꯑꯣꯏꯔꯛꯂꯤ MLA 51ꯅ ꯃꯥꯕꯨ ꯁꯄꯣꯔꯠ ꯇꯧꯏ ꯅꯨꯡꯇꯤꯒꯤ ꯈꯕꯔ ꯄꯥꯕ ꯑꯃꯗꯤ ꯃꯦꯒꯥꯖꯤꯟ ꯄꯥꯕꯅ ꯃꯥꯒꯤ ꯍꯣꯕꯤꯅꯤ ꯃꯤ ꯑꯃꯅ ꯇꯥꯛꯇ꯭ꯔꯒꯁꯨ ꯑꯗꯣꯝꯒꯤ ꯃꯔꯝꯗꯗꯤ ꯑꯩꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯦꯅ ꯈꯣꯡꯎꯞꯀꯤ ꯃꯃꯜ ꯑꯁꯤ ꯄꯤꯁꯤꯜꯂꯦ ꯃꯤꯁꯇꯔ ꯕꯖꯥꯖꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯄꯨꯟꯁꯤꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯕ ꯇꯧꯗꯅ ꯃꯥꯅ ꯑꯣꯏꯅ ꯄꯤꯊꯣꯛꯄ ꯍꯥꯏꯕꯗꯨ ꯏꯐꯝꯗ ꯊꯣꯛ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯄꯩꯁꯥꯁꯤ ꯂꯧꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯐꯝꯃꯤꯟꯅꯗꯨꯅ ꯗ꯭ꯔꯤꯡ ꯊꯛꯂꯤ ꯇꯟꯖꯥꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯑꯇꯩ ꯐꯝꯂꯤꯕꯁꯤꯡ ꯑꯁꯤꯅꯗꯤ ꯃꯃꯜ ꯑꯇꯥꯡꯕ ꯗ꯭ꯔꯤꯡ ꯊꯛꯏ ꯇꯧꯕꯇꯕꯨ ꯑꯃꯦꯗꯤ ꯃꯃꯜ ꯑꯍꯣꯡꯕ ꯗ꯭ꯔꯤꯡ ꯑꯃ ꯊꯛꯅꯅꯕꯒꯤꯗꯃꯛ ꯊꯛꯏ ꯃꯁꯤ ꯎꯕꯗ ꯇꯥꯎꯖꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯨ ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯤꯁꯇꯔ ꯕꯖꯥꯖꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯁꯥꯔ ꯑꯃꯦꯅ ꯇꯧꯕꯤꯔꯤꯕꯗꯨꯕꯨ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯗ꯭ꯔꯤꯡꯁꯤꯡ ꯊꯝꯂꯤꯕꯅꯤ ꯑꯃꯦꯅ ꯈꯨꯝꯃꯤ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯕ ꯉꯝꯕ ꯄꯣꯠ ꯑꯗꯨ ꯈꯛꯇꯪ ꯑꯩꯅ ꯁꯤꯖꯤꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯂꯩꯕ ꯉꯝꯂꯣꯏꯗꯕ ꯑꯇꯥꯡꯕ ꯃꯃꯜꯒꯤ ꯗ꯭ꯔꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯊꯛꯄ ꯄꯥꯝꯗꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯗ꯭ꯔꯤꯡ ꯑꯁꯤ ꯊꯛꯂꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯇꯥꯎꯖꯤꯁꯤ ꯉꯛꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯃꯦ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯇꯧꯕ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯄꯣꯁꯇꯤꯡ ꯃꯐꯝ ꯑꯁꯤ ꯍꯣꯡꯗꯨꯅ ꯆꯠꯂꯤ ꯅꯧꯅ ꯍꯣꯡꯂꯛꯄꯗ ꯉꯥꯏꯔꯤꯕ ꯃꯥꯒꯤ ꯚꯔꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯂꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯎꯕ ꯐꯪꯏ ꯀꯥ ꯃꯅꯨꯡ ꯑꯁꯤꯕꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯃꯦꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯌꯥꯝꯅ ꯊꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅꯕꯨ ꯊꯝꯃꯝꯂꯦ ꯍꯧꯖꯤꯛ ꯃꯥꯂꯤꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯆꯥꯎꯔꯕ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯂꯨꯍꯣꯡꯂꯕꯅꯤꯅ ꯑꯩꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯆꯨꯝꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯁꯥꯒꯤ ꯇꯣꯂꯣꯞꯇꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯄꯩꯁꯥ ꯑꯃꯠꯇ ꯐꯪꯗꯦ ꯃꯁꯤꯗ ꯑꯃꯦꯅ ꯃꯗꯨꯒꯤꯗꯃꯛꯇ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯟꯖꯥꯁꯤꯗ ꯃꯥꯂꯤꯅꯤꯅ ꯌꯨꯅꯝ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯅꯝ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯏꯂꯥꯏꯁꯤ ꯆꯥꯅꯅꯕꯁꯨ ꯄꯤꯁꯤꯜꯂꯛꯂꯤ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅꯁꯨ ꯄꯨꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯐꯖꯔꯕ ꯂꯞ ꯁꯣꯡ ꯑꯃꯁꯨ ꯁꯛꯃꯤꯟꯅꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯈꯅꯧꯒꯤ ꯐꯖꯕ ꯃꯐꯝꯁꯤꯡ ꯈꯟꯗꯨꯅ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯃꯦ ꯄꯠꯅꯥꯌꯛ ꯑꯁꯤ ꯃꯥꯅ ꯅꯧꯅ ꯊꯧ ꯄꯨꯒꯗꯕ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯂꯥꯛꯂꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗ ꯍꯥꯟꯅꯗꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯂꯂꯟ ꯁꯨꯙꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯊꯦꯡꯅꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯁꯥꯔ ꯑꯩꯒꯤ ꯃꯤꯡ ꯂꯂꯟ ꯁꯨꯙꯤꯔ ꯀꯧꯏ ꯁꯦꯅꯤꯌꯔ ꯑꯦꯁꯤꯁꯇꯦꯟꯠ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯊꯕꯛ ꯄꯨꯕꯅꯤ ꯃꯍꯥꯛ ꯑꯁꯤꯅ ꯃꯨꯛꯇꯥ ꯌꯥꯗꯕ ꯑꯦꯁꯤꯁꯇꯦꯟꯠ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯄꯨꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯃꯤꯁꯇꯔ ꯁꯇꯤꯁ ꯃꯤꯁ꯭ꯔꯥ ꯉꯁꯤ ꯈꯛꯇꯗ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯖꯣꯏꯟ ꯇꯧꯔꯛꯄꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯒꯤ ꯃꯁꯛ ꯃꯃꯤꯡ ꯑꯃꯦꯗ ꯐꯣꯡꯗꯣꯛꯇꯨꯅ ꯈꯪꯍꯜꯂꯤ ꯍꯧꯖꯤꯛ ꯑꯃꯦꯅ ꯍꯥꯏꯔꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯟ ꯊꯨꯝꯒꯤ ꯃꯄꯨ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯇꯧꯕꯇꯕꯨ ꯇꯦꯛꯁ ꯀꯂꯦꯛꯁꯟꯒꯤ ꯆꯥꯡꯗꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯦ ꯁꯇꯤꯁꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯒꯚꯔꯟꯃꯦꯟꯠ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯕꯁꯤꯡ ꯑꯃꯗꯤ ꯆꯥꯎꯅ ꯐꯦꯛꯇꯔꯤ ꯍꯥꯡꯕ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡ ꯈꯛꯇꯅꯤ ꯆꯥꯡ ꯅꯥꯏꯅ ꯇꯦꯛꯁ ꯊꯤꯗꯣꯛꯂꯤꯕꯁꯤ ꯑꯔꯣꯟꯕꯗ ꯂꯟ ꯊꯨꯝ ꯄꯩꯁꯤꯜꯂꯤꯕꯁꯤꯡꯁꯤꯗꯤ ꯇꯦꯛꯁ ꯑꯃꯠꯇ ꯊꯤꯗꯣꯛꯇꯦ ꯑꯃꯦꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏꯗꯕꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯀꯅꯥꯅ ꯑꯔꯣꯟꯕꯗ ꯂꯟ ꯊꯨꯝ ꯄꯩꯁꯤꯟꯕꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯃꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯁꯤꯅ ꯑꯔꯥꯟꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯋꯥꯔꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯩꯈꯣꯏꯁꯦ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯗ ꯈꯪꯍꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯃꯦꯒꯤ ꯋꯥꯐꯝꯁꯤꯗ ꯂꯂꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯦ ꯑꯁꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯈꯤ ꯇꯟꯖꯥꯁꯤꯗ ꯂꯂꯟꯅ ꯃꯥꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯄꯥꯈꯠꯂꯨꯅꯨ ꯍꯥꯡꯗꯣꯛꯄꯗ ꯉꯥꯏꯔꯤꯕ ꯁꯣꯗꯥꯒꯤ ꯕꯣꯇꯜꯒꯨꯝꯕꯅꯤ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯅ ꯎꯒꯅꯤ ꯇꯧꯕꯇꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯏꯪꯊꯈ꯭ꯔꯒꯗꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯃꯦꯅ ꯇꯥꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯂꯟꯒꯤ ꯃꯅꯥꯛꯇ ꯃꯥ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯕꯨ ꯎꯕꯗ ꯂꯂꯟ ꯑꯁꯤ ꯄꯥꯈꯠꯇꯨꯅ ꯍꯧꯒꯠꯂꯛꯏ ꯍꯧꯖꯤꯛ ꯑꯃꯦꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯦꯒꯥꯖꯤꯟ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯛꯏ ꯊꯥ 2ꯒꯤ ꯃꯃꯥꯡꯗ ꯑꯩ ꯑꯃꯗꯤ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯊꯛꯇ ꯄꯨꯟꯁꯤ ꯋꯥꯔꯤ ꯏꯈꯤꯕꯅꯤ ꯌꯦꯡꯉꯨ ꯃꯦꯒꯥꯖꯤꯟ ꯑꯗꯨꯒꯤ ꯀꯣꯚꯔꯗ ꯑꯩꯒꯤ ꯐꯣꯇꯣꯁꯨ ꯌꯥꯎꯔꯤꯕꯅꯤ ꯆꯍꯤ 9ꯀꯤ ꯃꯅꯨꯡꯗ 94 ꯑꯩ ꯑꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯂꯂꯟꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯦ ꯑꯃꯦꯅ ꯃꯈꯥ ꯇꯥꯔꯤ 50ꯔꯛ ꯁꯨꯕ ꯇ꯭ꯔꯥꯟꯁꯐꯔ ꯑꯗꯨ ꯍꯦꯛ ꯆꯠꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯔꯤꯕ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯥ ꯆꯠꯊꯅ ꯊꯕꯛ ꯇꯧꯈꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯗꯣꯝꯅ ꯈꯪꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯂꯟ ꯑꯁꯤ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯦ ꯑꯁꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯈ꯭ꯔꯦ
Hojik lalan na si tawpham khangdani kaiduna leptuna leiri mathangi sindana lalan na si gari thoduna chartered accountant oibunu phamgi manakta lagle kari paw lerebage lakthokdana lakliba si wahaiduna chartered accountant oibunu pasna hanglali lalan na aina purali si nungai taw pawdi oire tawbudu theidokpudi yagani magi wafams the bhargap si pakhat phawre lalan makhatari yamna sathibada maming chaliba income tax officer ame patnaik haribodo khoigi lamdam sida lakre maramaduna adomgi client oiriba miyoy sing du chapkhatuna pharak piyabagi oithokpa lei Mas Bhargapna, kitang mangjong na pausi pirak piyadro haidun sa isilagli. Lalan na, handaki matang si madi dakshina siya awani. Hojiki na 50%, aduga thabak loira matung da 50% namaga. Adu eragadi aina, sara mena rate chalam dai khudingi aina hanan nangon na pau pirakani. Matang sa film yang libay ko na kangwa pamdi, lalan sudir haid bunu pas yam na corruption to ba income tax officer mani haibsini. Matang isindana, Lucknow gi phajama pham sing koi na satunu yeng loro matungda, amegi matay manaw si numidangi matamdi yum dahalagle. Tanjas tama khoi gi telephone gi ring sikan dikhing lai. Ame na paikhatuna kanano haidun hangi sakhang da khonjel amana adom ame patnaik oibirabra haidun hanglai ame na khumi hoi man adom kanano tobudu pa khumpiram dana call si thamkhre masda ame gi thamoi de karigum angakpa madi phawre telephone thamnamga muk chat ke tobuga muk suring khingjilagle ame na paikhatuna adom kanano haidun hangi sakhang da khonjel sna hairi text thidok pudodane yamlabo lanthum sing paisin bagi aron ba paw maingon da lai masda ame na o adu ergadi phare hayeng office ta lakpiu khonjel sna ai office ta di lakpi aroi Mesti gi amena adu ergadi kadai du na gadabano haibudu hairu sakhang da khonjelesna haujimak ekhoi ni una gadaban asun haipda ame singakle adu man makhata na hangli haujik thengla matamista unabagi mohutta hayeng unabana pharoidra sakhang da khonjelesna information pamla gadi haujimuk una gadabani Chandrika Devi gi mandir da haujimuk lakpiu masai harmlaga phone thamkhre haujik amena singnabu phawbu loina na wakhal munna khannu lai adu man wari sanakribasi magi nupi Malini ne sutari bani sangsilaktuna phone torli budu kanano haidun hanglare Amena, ai hujima aru thaba amgi damak ta chattaba yadre. Malini na, hujik thenglba kanjita kari thabak leidunu chatkadori wano. Amena, mandir da chatkadabani han khumi. Wafam sida Malini dingak pada loikre. Adu mana hairi, nangdi lai thajaba mi sunati. Suknagi ima laibak India si kakta natro nangna khurumjari badi. Mastagi amena no phet tawraga, aina hujik chatkadori basi su ima laibak India ga unabani. Masyaram naga ame si thokre. Malini stingak tuna munni yengdun lewi. Masing matung da ulali amena mangon phone tokselaki bu nupa du koi thi thiraduna mandir da sangsilali bani mina krikri inari ba marak istagi nupa amana mandir da lai khoromna bagi demakta paring lep libasti yaushin biu hairagle to budu mangon da sumna hairali basi kanano haibudu di mana su khangde masdagi paring leng libasi da sangsin dro masu lepre brahman nupa amana isor gi prasadi ni haiduna pisilai aduga ingit ama supirai masdagi amena su khangle mangon da pirakli ba pot is da information sing soidana yarum lagani haibsi Isorgi prasadi si paiduna ma gari manung da sangsilaktuna check tawri masida che da karigum khara iduna yaramli che da iduna hairamli basi ming khara aina iduna pithok jarabani makhoi singsi gi maram da munna khangbi ge hargadi office da sangsin biduna document sing check tawbi masdigi amena office da sangsilaktuna che da iramli ba ming amadi assessment yarga loina riba number sing si check tawrle manung sta koi thi thirak matamda che da irakli ba ming amadi number ga chana ba file sing phangba ngamkhre masigi matung do lelibasi mana office tagi puthorli ba file sing si yamna munna check tawduna yengli Tanjas da magi nupi Malini di thamoi da shauning phawri matom ta da murum sondana haijeri ai puroi bas de kanagi phatam mieng changkhra jano handakti ai ga phawo wari sana ba tawdana magi thokpa thaba ama tawduna dum lai man sangsilaktura me da hangli kanagi maram dona nangna aduk munne thigali badu yamna matik magul lai ba mi ori bajala amena komi karisu aru wafam ama talaite da masidi ai gi office ki routine wangni masda Malini na mapuroi banu routine karak pas di magi nupi dana khangbani adona nangonda karigumba ahong ma di lai re haibse ai khanglabani Masdigi amena no phet tawduna masi wafam asi madi ai nangonda haidokpa yade Malini na hairi sinedi ai ngonda phabu thajadabagi wani ne amena nangbudi thawai dagi su hena luna khanjari bani tabudu rules haibsidi rules ni yuma mada red tawduna mal sing phagatpagi pawsidi nangna su isam samba mi magum tv gi paw natraga radio gi paw da tagadabani income tax officer oiriba ai gi sinne gi tagadabanate masda Malini na nangi na thawde henjin mamong da puksel sengba duni ai thamoi da kiba phawribasi amena hoi chumi aina tawriba thabak asina nakhoi da su khudong thiba tarakadra khanbada isu ki phawriban Malini na adu ergadi karigi damak nangi service ki damak ta adu hakna puksel senga thabak tawribano tha ani hum pharak pukudingi transfer sali poche yom sindra yum hongduna sali mafam amata da kuina leiba phangde adudagi mu poche yom sindra mu kasu sali asuna toina tawkhalakpis da isu kok ngau phawre nangdi phawdabra amen kumlai aigi services da join torok pami ko baduda aina thamoi senga thabak sing pangthokani haiduna wasak lawkhrabani adana aina wasakki badu ngakna satpa haibasini aigi lengdraba firepti magi wafams da Malini na nok phet tawdna mangon munni yenglaglai mathangi sindana amena nongalam dais da tholakpada magi yungi mangol da newspaper ta adun leribasi ure masi u panana bagi damak talokhalak matam da sema sa hama tarale
चेस द करिगुम खरा इदुना सु यावरी मसद इरमली बसी हार्डिंग ब्रिज जारिबा मफम मदुदा ब्लू कलर की फुरिट लिटपु नुपा अमदगी लैबा हवाई लौबियु मसी मतुंगदा अमेन पंथब तौदना हार्डिंग ब्रिज न लैरिबा मफमसद लाक्तुना ब्लू कलर की फुरिट लिटपु नुपा अमगी बनाक्ता संगसिन्दुना लैबा हवाई लौरी हवाई सिबु योमलकलिबा चेसु मान लौथोक्तुना पारा येले मसद इरमली बसी अइना पिजखिबा इन्फॉर्मेशन सिंग अदुदगी लखनऊदा अरोनबा लंथुम पैसिनबगी रेकॉर्ड सिंग अदुदि सोइदना खंगबिरमनगनी ममिंग थोंदबा कारबार क्या चथादुना यामलो पैसा सिंग पैसिनबा मी क्या अमा लैरिबनी मसिगी लोइना चेसदा अहेनबा इन्फॉर्मेशन क्या अमसु खंगलगलिबनी मसदगी अमेना ऑफिसदा लाक्तुना अरोनबदा लंथुम पैसिलिबा सिंग अदुगी मरमदा खंगदोकनबगीदमक्ता हेन हेन थिजिल्ली मसिगी मतुंगदा पैसेंजर चेनबा ऑटो अमा तोंगदुना लखनऊ हारिबा मफमसदा लैरिबा फैक्टरी सिंग कंपनी सिंग गोडाउन सिंग अमदी ब्रिक फार्म सिंग इसदा सचतुना अरोनबा मौंगदी येंगसिनबा होरगले असुम थिगलबा मतुंगदा ऑफिसदा लाक्तुना फैक्टरी अमदी कंपनी सिंगसना नियम चुमना टैक्स थिदोकपरा थिदोकतबरा हाइबना सिंगबदु मुन्ना थिगली ऑफिस की अतई ऑफिसर सिंग लोइना चनखरबा मतुंगदसु अमेदी नाइटो मोइना मखा ताना थबक तौदुना दुम लेहवी असुन वन थिगतपदगी हौजिक थि खंगले तौरिबा अरानबा थबक सिंग सिगी मपु कानानो हाइबसी तबुदबो हौजिक फिल्म येंगलिबा खोइददी उथोकद्री मथंगी सिंदना सखंगदबु नुपासना अमुकसु फोन तौसिलगले अदुग मान हाइरी कमदौबा हौजिकते आइन हाइखि वासिंग दो लोइना चुमलबनिना सोइदनमकी थाजरमलगनी अमेना खुमी होय चुमी नंगना पिरकलिबा इन्फॉर्मेशन सिंग सि लोइना चुमी मखोइना पैसिलिबा लंथुम अदुना मखोइगी इनकम दगी सु हेली हाइबिसु आइना सत्तुनि येंगनुरबनी अदुगा थिदोकदबा टेक्सिंग थिदोकते हाइबिसु फाइल सिंग दगी आइना खंगले तबुदबु मखोइगी इनकम मोरिबा ब्लैक मनी सिंग अदु कदाइदा पैसिन्दुना थंबनो हाइबिसदि अदोमना हौजिक फाउदी हाइदोक्ट्री मसदा सखंगदबु पासना अदोमना युम अदुगी मनुंग रेट पु चथरबदी आरिबा ब्लैक मनी की सेनफम सिंग अदु सोइदना फंगलगदबनी अमेना नोक्तुना असुक यामलबा लंथुम सिंग सिबु सबचाना लोतुना थमलिबा मफम अदु खंगबा तौदना रेट चथबा हाइबिसदि अइगी माइ शोपननबा मरम अमा सोइदना ओइगनी मसदा सखंगदबु पासना ओ हाइरिबसनदे अदोम कीबा पोकले हाइबा नत्रा अमेना खुमी अइना कनाबु सु कीबा लैते लाख मतिक मगुल लैबा मी ओइसनु मागी युंगी थोंग हांगदोंदुना रेट चथबा ngamba मीनी तबुदबु अरोनबा लंथुम पैसिन्दुना थमलमगनी थमलमलोय खंगदना मी मगी युमदा हेक्टर रेट चथबा हाइबा वाफम अदुदि अइना सु तौनिंगदे असुन हाइरुदगी सखंगदबु पासना फोन कक्थखिरे हौजेक अमेना करी तौसिगे हाइदुना वखल सुंगदुना लै मसी मतुंगदा अमेसि अहिंग तुंबा याद्रे करी तौसिगे हाइदुना मागी थमोइदा दुम खंदुना लैरे असुम तुंबा यादबदगी मा हुजि मपानदा फमदुना लैरी तंजास्ता मागी नुपी मालिनी सु मपानदा थोरले अमेना हाइरी अइगी कोकसना हाइरिबना असेंगबा अचुम इन्फॉर्मेशन फंगद्रिबा मखैदी रेट चंगनुनु हाइबिसिनी अदुगा थमोइना हाइरि वाफमना अइना अकीबा लैतबा थौना उथोक्तुना रेट चंगसिनबा ngamद्रिबा मखैदी अचुम वाफम अदु करिनो हाइबा खंगबा ngamलोय हाइबिसिनी अदुना इन नंगोंदा हंगलिबसिनी नंगना ति करि हाइनिंगली मसदा मालिनीना अइबु नंगी थवाइनी थमोइनी हाइदुना नंगना सुम फोंगदोकपदाइने अदु अरगदी नंगी थमोइना हाइरि वाफम अदुनी अइना सु पामलिबस मस्तिगी अमेर ngaktuना मंगोना मुन्नी येंगलै अदुगा हाइरि इंडिया द लैरिबा ऑफिसर सिंग असिदगिदी मखोइ मखोइगी नुपी सिंग अदु यामना सिंगबा अमदि मथौना लैबा मथौ ताइ मसे हाइबगा लोइनना मागी नुपी मालिनीबु यामा थागतपा सु फोंगदोली मथंगी सिंदना अमे पतनायक सि दिल्ली द लाक्तुना इनकम टैक्स डिपार्टमेंट गी हेड ऑफिस द डायरेक्टर ओइना पुरिबा साम बिहारी लाल हारिबु नुपा सिंग मनाक्ति यौसिलगले माना हाइरि सर हंदक चथगदरिबा रेट असिना ngasi फावबदा चथकिबा रेट सिंगदगी ख्वाइदगी यामा लंथुम फागतपा ngamba हाइबदो ओइगदोरिबनी मसदा डिपार्टमेंट गी असौ मिंचतसु फंगदोरिबनी अदुगा अदोंगी सुरी रिटायरमेंट गी ममंगदा असौ मिंचत फंगनी मसदिगी डायरेक्टर सिना नोक्तुना ओइने फरेने आइबुदि असौ मिंचत फंगलनी अदुगा नंगिदि करी फंगनी अमेना नोफे तौदुनु खुमलै आइगिदि महौसागी ओना फंगदुना तलागबा ट्रांसफर अदुनी डायरेक्टर सिना फरे फरे ओइनिंगबा मो ओइरसनु मसिगी सैटिस्फैक्टरी लेटर सिदा इन साइन तौरबनी नंगा तौगे खंजरिबा थबक अदु पांगथोकजरो अदुगु माना मखा ताराई तबुदुबु नंगना खंगदबदी हंदक नंगना रेट चथगदोरिबसी कानागी मथक्तनो हाइबसी नंगना सबसाना खंगलबनी करिगुम्बा मफम अदुदा अरानबा लंथुम अमता फंगबा ngamdaba तारबदी अहानबदा सोइदनमकी आइन थुगाइबगी थबक सिंगसा थरकनी मरमदुना नंगना यामना सेक्शन लैगदबनी मफम अदुगी लोकल पुलिस सिंगदा थाजबा थमलुबु यामनते मरमदुना पीएससी फोर्स की हेवी प्रोटेक्शन लौगदबनी अदुबु असुम तौरबसु करिगुम्बा नंगा चटमिनरिबा ऑफिसर सिंग अदुदा सोपन अमतंग लाक्पा तारबदी मदुगी दायित्व नंगना पुगदबनी अमेना हेक खुदिंग अदुगी दायित्व अइना लोइना पुजगे डायरेक्टर मखा ताराई करिगुम्बा नंगना हारिबा लंथुमगी हिसाब सि यौना फंगदबा तारबदी सोइदनमकी नंगी मथक्ता केस चथरकपा याय अदुगा डिपार्टमेंटल इंक्वायरी सु चथरकपा यारिबनी मसदा अमेना करिमता थौसादना नोफेट तौदना हाइरै सर अइना हाइजेख्रिबा हिसाब सिगी फिगर यौना सोइदना फंगनी मसदगी डायरेक्टर सिना ओ फरे फरे अदु अरबदी हाइदुना मखोइनी हैंडशेक तौनरे अदुगा हाइरि नंगना सामक अमदी नखोइगी टीम सिंग यामना सेक्शन सटकदबनी असुमना डायरेक्टर ना अयाबा पिरकलब मतुंगदा मा लखनऊ दमु हलकले मसिगी मतुंगदा मागी ऑफिस तो मुंग योक्सलक्तुना मागी ऑफिस की मेंबर सिंग खुदिमक्ता मान हाइरि हयेंग अयुकी पुंग 5 मिनिट 15 चतप मतमदा ऑफिस त मयाम लोइनी योक्सिनरकदबनी एरिया वाइज ओइना करम टीमना करम मफम द रेट चथगदगे हाइबनि सिंगबगी इन्फॉर्मेशन अदु हयेंग नोटिस बोर्ड न कोइना लोइना उरगनी अरानबा पांबई सिन अदुना लंथुम पैसिलिबा सिंग अदुगी ममिंग सु सिल तौरबा एनवलप अमगी मनुंगदगी न कोइना लोइना खंगबंगबनी
तबुदबु एनवलप अदु कदाई कांदा हांगदोकदबनो हाइबसिदी हयेंग अइना लंबीदा सोइदना मयामदा हाइरकनी मसिदा ललल सुधीर हाइब नुपासना थाकतपग लोइना हंगी सार अखोइगी टीमना रेट चथगदोरिबसना कदाई वाइदन अमेन खुमलै करिगिनो नसादु याम लांगतकनरिबदु हौजिकता अइना हाइख्रबदुनी सिल तौसिलबा एनवलप अममम पीगनी मदुगी मनुंगदा रेट चथगदब मियोइसिंग दुगी ममिंग यावरबनी हाइरिबा एनवलप अदो हयेंग अयुक्ता फंगनी हाइदुना इन फोंगदोलिबसिनी मसिदगी ललन नसि तुमिना लेख्रे मसि हारमलगा अमेसी ऑफिस दगी चत्रे तबुदबु ललन हाइरिबा नुपासदी मसादा थाकतुन लैरिबनी मयामसना ऑफिस दगी चनखिबसि ngaidun लैरिबनी मेंबरसिंगसना लोइना थोकनख्रब मतुंगदा ऑफिस की थोंगसि मान लोनसिले अदुगा हयेंग सि रेट चथरबा याय हाइना सिंगनबा मियोइसिंगदा माना टेलीफोन तौसिंदुना वाफमसिंग सु मांगजोना पाउ पीदुना खंगले मान हाइरी असेंगबा चपचाबा कनादा रेट चथगदबनो हाइबदुदी सारना खोइदा फोंगदोकते मथौसुना मागा खंगनबा मियोइसिंगदा लोइना पाउ पीख्रे मथंगी सिंदना रेट चथगदबा नुमित अदु यौरे हाइबदी फिल्म सि वारी सि प्रेजेंट टाइम द मुग लागले अमेना नोंगालमदाई मतमस्त थबक चननबगी दमकता लोइसिंदुना थोलकपा मतमदा मागी नुपी मालिनीना सा लोंदुना हानादगी सेम सादुना थममले हौजेक मालिनीना हाइरी सुमाइना अचौब रेट सिंग चथगदबु नुमित असिदी अइगी थमोइदि यामना पाखतपा मफावी अदुबु अइना हाइरिबसिनी नंगी थमोइदा थौना अमता हन्यनु अकीब लेतना संसिंदुना नंगी थबक अदु माइ पाकनबगी दमकता होनौ असुमना मखोइनि सि याम नुंसिना सुमफमस्त पुल्ले मसिंग मतुंगदा अमेना मागी ऑफिस दा योसलक्तुना मखोइगी ऑफिस की यामलबा मेंबर सिंग लोइनाना रेट चथनबगी दमकता गाड़ी सिंग थौदोंनग्रे आइरिंग मतंग सि फिल्म सिगी अहुबु सिंदो उथ्रबा दुनी अरोनबा पाउमी सिंगसना रेट चथनबगी दमकता मखोइ थोखरे हाइबा पाउसु मथंग मथंग पिनरिबानी पाउमी ओरिबु नुपासना आइरी गाड़ी सिंगसना डिपार्टमेंट दगी थोखरबा मतुंगदा ओइरोम थंगबा लंबीदा चथ्रे मसिना ताकुदी मखोइना रेट चथगदोरिबसि बनारस की माइकैदा ओइगनी अदुगा नाकलमदना अमेगी कांगबु सिगुलले होजे अमेना हाइरी सलिबा गाड़ी सिंगदु ओइरोम दोइना ममाइ लेरो अखोइना चथगदोरिबसि बनारस ता नत्ते सीतागर हारिबु मफम मदुदनी मस्तिगी ललन न सुखंगले अरोनबा पाउमी सिंगी मफमदा नमथाक तौबु याननबगी दमकता बनारस रोमदा चटपा मालहनबनी हाइबसि होजे अमेना एनवलप सिंगदु हांगदोकलो हाइदना ऑर्डर पिरगले अदुगा तंजास्ता ललनगी टीमना अंगकपा थौदो अमसु उरे हाइबदी मखोइगी ममांगदु उरिबसि व्हाइट हाउस हाइना खंगदरिबा रामेश्वर सिंह हारिबु नुपादुगी युम मदुनी हाइबदी मखोइना रेट चथगदोरिबसि रामेश्वर सिंह हारिबु नुपासिगी युमदनी हाइबसि मखोइना सुभाव तारे मस्तिगी तुंगदु तोंगम नुपा हमदी गाड़ी खामो हाइदना याम कन कन लाउरली अमेन कुमथदना हंगी करी प्रॉब्लम लेरे नुपासना खुमी ताउजीगी युमदा रेट चथगदबो ओइरगदि आइदि लाकपा गमलोय मरम करिगिनो हाइदना अमेन हंगी नुपासना शॉर्ट थबे थबे रोंदुना अई सामकसु मसी खुलसिदगिनी ताउजी हारिबु नुपासे अखोइदी इपागुमबनी अइबु लाइक लाइसु तमहनबगी दमकता माना पैसा पिबिरखिबनी अदुगा अइगी इनाउ नुपादु सुमखोइदा थबक तौदुना लैरिबनी रेट चथबसिदा अइना यावरुबु तारबदी अखोइगी इमुंग मनुंग पुन्ना माना हातोखिबु फावबु यारिबनी अमेना गवर्नमेंट ऑफिसर अमा ओइरगा नंगना अदुम वा nganglib करिगिनो नुपासना थवाई मांगनी हाइबगी अकीबसिदी मिपुम खुदिमकता लैनरिबनी सार मरमदुना सारना अइबु सस्पेंड तौबिगे हाइबसु तौबियु अइदी रेट चथबसिदा यावबु सुंगंगमलोय मस्तिगी अमेना ललन बु कौदुना हाइरी मागिदी सस्पेंशन ऑर्डर नते पूरा सर्विस तगी डिसमिस तौबगी ऑर्डर सेम अदुगु मफमसि थादोक्तुना माना सखिबसु यारोय पीएससी की कांस्टेबल अनि माबु सेना लगा रेट चथब लोइद्रिउ फावबु हेडक्वार्टर द माबु फाजिनदुना थमगदबनी मसिगी मतुंगदा मखोइगी टीम असि उत्तर प्रदेश की सीतागर हाइबु मफमसिदा योसलगले मखोइगी टीम सिंग मनुंगदा खरामना रामेश्वरगी युमलोमदना तवा मागी फैक्टरी सिंग अमदि ब्रिक फार्म लैरिबु माइके एदोम दोइना थादोखरे हुजेक अमेना ताउजीगी युंगी गेट सिथिनदुना हांगदोकनबगी दमकता हाइबगो लोइना माना मखातारी रामेश्वर सिंगी मिंगदो वारेन इशू अमा लाकबनी मरमदना मागी युमसे हुजिम अखोइना चेक तौगनी गेट लेरमलिबु नुपासना उसितन हाइरी करिगिनो अदुमना फागी तौरिबदु मसदा अमेना अयु अंगनबसिदा अइना कनागी मफमदसु फागी तौरोय अदुना गेट से हुजिम हांगदोलो नुपासना मनुंगदा लेरिबु मियामसि उरेदना लैब मियोइसिंगसदा अमेना मुन्नि येंगलमलगा मपानदा लेबलिबसिंगसदि नंगना उरबरा हाइदुना हंगलै मसदिगी नुपासनि येंथरोक मतमदा पुलिस का लोइनाना इनकम टैक्स डिपार्टमेंट की लेबलिब ऑफिसर सिंगसि मानो उरे मसदिगी गेट से हांगदरोकपदगी अमेगी टीम सि मनुंगदा चंगसिरले हौजेक रामेश्वर सिंह हारिबु नुपासि मखोइ मांग फमनुन लेरि तुम हौगतपदा ngairibani मिटसु सिंगरि संगसिललिब ऑफिसर सिंगसदा माना थौइसा सादे मागी चा ग्लास थांगतुना थगली अमेना हाइरी अदोम तौबिरिबदु लाकलिब गवर्नमेंट ऑफिसर सिंगसिबु उसित थौइदबगी थबकनि हाइबसे इन सुखांगी ताउजीना खुमलै अदुगा नंगनदी एमपी मंगी मफमदा चथरलिब थौंगसना करिनो अमेना अइना तौजरिबसिदी सुकनगी सागी ड्यूटी अदु पांगथोकजबनी ताउजीना अदु अरगदी अइना तौरिबसिसु अइगी ड्यूटीनी नंगसे अइगी येंगनरुगदी करंबा थाकता लैबनो हाइबदु खंगलिबनी असेंबगी हाइरुरगदी लखनऊ सिदा नंगना अहान बोइना ड्यूटी की जॉइन तौबा लाकपु नुमित अदुदा नंगी थाक सि करिनो हाइबदु खंगलंबना फबनी आइबदी अखोइनी इहान हाना थेंगनबु नुमित अदुदा असुम हारकसदा अमेगी थमोइदु नुंगाइतबो मदि फावरे ताउजीना मखातारी अइगी युमसिदा गवर्नमेंट ऑफिसर अमतना कांग फावबा हाटपा लाकपा ngambनते अदुगा नंगनदी रेट चथबा लाकपा ngamलिबनी हौजे अमेना सीएम पुथोक्तुना हाइरी सर्च एंड सीज तौबगी वारेंट पेपर सिदा लैरे अदुबु ताउजीना उसितना सेदु नंगना पाउ मसिगा अमेना मंगोंदा सौनिंग येंगलै ताउजीना मखातारी इंग्लिश अमदि हिंदी मयेक सिंग से अइदी करिमता खंगदे मरमदना मदुदि इरिबो वाही सिंग दु नंगना पारगा इंगोना ताहनगदबनी
ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝ ꯁꯤꯠ ꯅꯥꯟꯅ ꯑꯗꯣꯝꯗ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅꯁꯨ ꯋꯥꯐꯝꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯂꯕ ꯉꯥꯛꯇꯅꯤ ꯃꯤꯁꯇꯔ ꯔꯥꯃꯦꯁꯣꯔ ꯁꯤꯡ ꯑꯁꯨꯝꯅ ꯃꯤꯡ ꯄꯟꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯗ ꯇꯥꯎꯖꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯑꯃꯦꯅ ꯃꯈꯥ ꯇꯥꯔꯤ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯏꯁꯥꯃꯛ ꯗ꯭ꯌꯨꯇꯤꯗ ꯂꯩꯔꯤꯕꯅꯤꯅ ꯇꯥꯎꯖꯤ ꯍꯥꯏꯅ ꯀꯧꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯣꯝꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯑꯗꯨ ꯀꯧꯖꯕꯅꯤ ꯃꯁꯤꯗ ꯇꯥꯎꯖꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯅꯣꯛꯄꯒ ꯂꯣꯏꯅꯅ ꯆꯥ ꯊꯛꯇꯨꯅ ꯂꯩ ꯑꯃꯦꯅ ꯍꯥꯏꯔꯤ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯣꯝꯅ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗꯅꯆꯤꯡꯕ ꯆꯦꯛ ꯇꯧꯕ ꯌꯥꯒꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯆꯦꯛ ꯇꯧꯕ ꯌꯥꯒꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯔꯣꯟꯕ ꯄ꯭ꯂꯥꯟꯁꯤꯡ ꯇꯧꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯌꯦꯡ ꯀꯣꯟꯅ ꯊꯪꯗ ꯍꯥꯏꯕ ꯌꯥꯗꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯗꯒꯤ ꯇꯥꯎꯖꯤꯅ ꯃꯥꯒꯤ ꯃꯤ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯅꯨꯄꯤꯁꯤꯡꯕꯨꯗꯤ ꯈꯥꯏꯗꯣꯛꯂꯝꯂꯒ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯆꯦꯛ ꯇꯧ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯃꯦꯟ ꯍꯥꯏꯔꯛꯏ ꯑꯗꯣꯝꯅ ꯊꯥꯖꯖꯕ ꯃꯤꯑꯣꯏ ꯑꯅꯤꯃꯁꯨ ꯁꯥꯈꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯈꯟꯗꯣꯛꯄꯤꯌꯨ ꯃꯁꯤꯗ ꯇꯥꯎꯖꯤꯅ ꯁꯨꯛꯅꯒꯤ ꯅꯪ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯂꯣꯏꯅ ꯊꯥꯖꯩ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯑꯣꯏꯅ ꯑꯄꯥꯝꯕ ꯃꯤ ꯑꯅꯤ ꯀꯧꯊꯣꯛꯇꯨꯅ ꯈꯟꯗꯣꯛꯎ ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯏꯟꯁꯄꯦꯛꯇꯔꯕꯨ ꯀꯧꯗꯨꯅ ꯖꯦ.ꯀꯦ. ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯕꯤꯖꯦ ꯁ꯭ꯔꯤꯕꯥꯁꯇꯕ ꯑꯗꯨꯒ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯍꯦꯗꯃꯥꯁꯇꯔ ꯃꯤꯊꯤꯂꯦꯁ ꯃꯅꯤꯕꯨ ꯁꯥꯈꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯟꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯨꯛꯇꯥ ꯍꯥꯏꯔꯤꯕ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯅꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯂꯣꯏꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯣ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯕꯨ ꯃꯐꯝ ꯑꯃꯗ ꯂꯣꯏꯅ ꯇꯥꯁꯤꯜꯍꯜꯂꯨ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯗ ꯌꯥꯔꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯀꯧꯔꯛꯎ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯁꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯥꯎꯖꯤꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕꯤꯒꯦ ꯃꯤꯁꯇꯔ ꯑꯃꯦ ꯄꯇꯅꯥꯌꯛ ꯑꯩꯈꯣꯏꯗꯤ ꯅꯦꯇꯥ ꯀꯥꯡꯕꯨꯅꯤ ꯍꯦꯛ ꯂꯩꯔꯝꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯥꯏꯊꯣꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯊꯤꯅꯤꯡꯕ ꯊꯤꯖꯧ ꯀꯔꯤꯃꯠꯇ ꯐꯪꯕ ꯉꯝꯂꯣꯏ ꯅꯈꯨꯠ ꯍꯥꯡꯅ ꯑꯗꯨꯝ ꯍꯟꯈꯤꯒꯗꯕ ꯈꯛꯇꯅꯤ ꯑꯃꯦꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯈꯨꯠ ꯍꯥꯡꯅ ꯍꯜꯂꯛꯈꯤꯕ ꯅꯨꯃꯤꯠ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯈꯨꯠ ꯍꯥꯡꯅ ꯍꯜꯂꯛꯄ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯔꯦꯠ ꯆꯠꯊꯒꯦ ꯈꯟꯗꯨꯅ ꯌꯨꯝ ꯑꯃꯗꯕꯨ ꯊꯨꯡꯂꯨꯔꯕꯗꯤ ꯌꯥꯝꯂꯕ ꯃꯥꯜꯁꯤꯡ ꯐꯥꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯇꯥꯎꯖꯤꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯔꯥꯟꯕ ꯂꯟ ꯊꯨꯝ ꯐꯪꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯄꯥꯏꯔꯒ ꯃꯌꯥꯝ ꯃꯥꯡꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪꯅ ꯌꯥꯔꯕ꯭ꯔꯥ ꯑꯃꯦꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯌꯨꯝ ꯑꯁꯤꯗ ꯔꯦꯠ ꯆꯠꯊꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯁꯔꯇꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯊꯝꯕꯗꯤ ꯌꯥꯗꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯅꯁꯨ ꯌꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯇꯥꯎꯖꯤ ꯑꯁꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯟꯖꯥꯁꯤꯗ ꯃꯨꯛꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯌꯥꯔꯅꯤ ꯁꯥꯔ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯁꯤꯟꯅꯈ꯭ꯔꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯐꯝ ꯑꯃꯗ ꯂꯣꯏꯅ ꯇꯥꯁꯤꯟꯗꯨꯅ ꯊꯝꯂꯒ ꯑꯃꯦꯅ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯤꯡ ꯃꯊꯥ ꯏꯁꯤꯟꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯊꯪ ꯃꯊꯪ ꯃꯤꯡ ꯍꯥꯏꯕꯤꯔꯛꯂꯣ ꯃꯁꯤꯗꯒꯤ ꯇꯥꯎꯖꯤꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯃꯃꯤꯡ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯃꯤꯡ ꯔꯥꯀꯦꯁ ꯁꯤꯡ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯑꯅꯨꯚꯕ ꯁꯤꯡ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯅꯤ ꯃꯥꯒꯤ ꯃꯤꯡꯅ ꯄ꯭ꯔꯚꯥ ꯀꯧꯏ ꯏꯅꯥꯎꯅꯨꯄꯥ ꯔꯥꯀꯦꯁꯀꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤꯅ ꯔꯤꯃꯥ ꯀꯧꯏ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯒꯤ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯃꯤꯡꯅ ꯁꯨꯔꯖ ꯁꯤꯡ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯁꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯇꯥꯔꯥ ꯀꯧꯏ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯉꯥꯛꯇꯅꯤ ꯃꯃꯤꯡꯅ ꯖꯌꯥ ꯑꯃꯗꯤ ꯁꯨꯁꯃꯥ ꯃꯅꯥꯎꯅꯨꯄꯥ ꯔꯥꯀꯦꯁꯅ ꯁꯥꯎꯅ ꯍꯪꯂꯛꯏ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯇꯥꯎꯖꯤꯅ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯃꯦ ꯄꯇꯅꯥꯌꯛ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅꯤ ꯑꯗꯨꯕꯨ ꯂꯈꯅꯧꯁꯤꯗ ꯂꯥꯛꯄꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯃꯀꯣꯛ ꯆꯥꯛꯇꯨꯅ ꯉꯥꯎꯔꯦ ꯇꯥꯎꯖꯤꯅ ꯃꯈꯥ ꯇꯥꯔꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤꯁꯨ ꯃꯃꯤꯡ ꯃꯊꯥ ꯍꯦꯟꯒꯗꯧꯔꯤꯕ꯭ꯔꯥ ꯑꯃꯦꯅ ꯌꯥꯔꯦ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯃꯈꯣꯏꯗꯤ ꯃꯥꯏꯅꯔ ꯉꯥꯛꯇꯅꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯨ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯆꯠꯈꯤꯕ ꯑꯃꯗꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯦꯒꯇꯤ ꯆꯦꯛ ꯇꯧꯒꯅꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯚꯥꯅ ꯉꯛꯇꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯁꯨ ꯆꯦꯛ ꯇꯧꯕ ꯇꯥꯔꯕ ꯑꯃꯦꯅ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯔꯥꯀꯦꯁꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯥꯏꯟ ꯌꯥꯝꯅ ꯈꯪꯕ ꯁꯥꯕ ꯏꯕꯨꯡꯉꯣ ꯅꯪ ꯅꯁꯥꯃꯛ ꯑꯃꯗꯤ ꯅꯪꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯂꯣꯏꯅ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈꯤꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯨ ꯅꯪ ꯅꯁꯥꯅ ꯅꯁꯥꯁꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯣ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯃꯦꯒꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯕꯤꯔꯛꯀꯅꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯄꯤꯌꯨ ꯗ꯭ꯌꯨꯇꯤ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯈꯨꯠ ꯊꯥꯕ ꯇꯥꯔꯕꯗꯤ ꯆꯍꯤ 3 ꯖꯦꯜꯗ ꯂꯩꯗꯨꯅ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕꯤꯌꯨ ꯇꯧꯕꯇꯕꯨ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯗꯟꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕꯤꯌꯨ ꯃꯁꯤꯗꯒꯤ ꯔꯥꯀꯦꯁ ꯑꯁꯤ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯒꯤ ꯅꯨꯄꯤ ꯄ꯭ꯔꯚꯥꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯁꯦ ꯀꯔꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯀꯔꯤ ꯐꯝ ꯄꯨꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯕꯁꯤꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯃꯦꯅ ꯑꯩꯅ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗꯒꯤ ꯄ꯭ꯔꯚꯥ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯅ ꯋꯤꯠꯅꯦꯁ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯎꯖꯤꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯝꯂꯤ ꯃꯁꯤ ꯎꯕꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯅꯈ꯭ꯔꯦ ꯂꯂꯟꯅ ꯍꯥꯏꯔꯤ ꯋꯤꯠꯅꯦꯁ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯝꯈ꯭ꯔꯦ ꯃꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯃꯦꯅ ꯆꯪꯁꯤꯜꯂꯛꯂꯒ ꯇꯦꯂꯤꯐꯣꯟ ꯂꯥꯏꯟ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯥꯎꯖꯤꯅ ꯃꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯒꯠꯂꯛꯏ ꯑꯃꯦꯅ ꯔꯨꯜꯁꯤꯡꯒꯤ ꯃꯔꯝꯗ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯔꯦꯠ ꯆꯠꯊꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯇꯦꯂꯤꯐꯣꯟ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯅꯥꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯄꯁꯨ ꯌꯥꯔꯣꯏ ꯏꯟꯀꯝ ꯇꯦꯛꯁ ꯐꯥꯏꯜ ꯇꯧꯈꯤꯕꯒꯤ ꯍꯤꯁꯥꯕ ꯂꯩꯇꯕ ꯄꯩꯁꯥꯁꯤꯡ ꯑꯃꯗꯤ ꯁꯅꯥꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐꯥꯖꯤꯜꯂꯒꯅꯤ ꯇꯧꯕꯇꯕꯨ ꯃꯗꯨꯁꯤꯡ ꯑꯗꯨꯒꯤ ꯔꯤꯁꯤꯞ ꯂꯣꯏꯅ ꯄꯤꯔꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯃꯦꯅ ꯃꯈꯥ ꯇꯥꯔꯤ ꯃꯦꯇꯔ ꯑꯁꯤ ꯁꯣꯜꯕ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯌꯨꯝ ꯑꯁꯤ ꯈꯔꯁꯥ ꯆꯂꯥꯏꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯊꯝꯂꯝꯒꯅꯤ
ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯒꯤ ꯑꯣꯏꯕ ꯆꯦ ꯆꯥꯡꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯔꯤꯁꯤꯞ ꯑꯃꯠꯇ ꯄꯤꯔꯝꯂꯣꯏ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯇ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯆꯦ ꯆꯥꯡ ꯃꯩ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯕꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯂꯧꯔꯛꯀꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯒꯤ ꯊꯕꯛꯁꯤꯡꯁꯨ ꯇꯧꯔꯛꯀꯅꯤ ꯇꯧꯕꯇꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯇꯧꯒꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯤ ꯇꯟꯖꯥꯁꯤꯗ ꯇꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯅꯈꯣꯏ ꯅꯨꯃꯤꯗꯥꯡꯁꯨ ꯃꯐꯝꯁꯤꯗ ꯂꯩꯒꯗꯧꯔꯤ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯂꯩꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯀꯨꯕꯣꯛꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯕꯤꯒꯅꯨ ꯑꯃꯦꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯑꯗꯣꯝ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯅꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯌꯨ ꯃꯁꯤꯗꯒꯤ ꯇꯥꯔꯥ ꯑꯁꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯁꯤꯗ ꯇꯥꯎꯖꯤꯅ ꯅꯣꯡꯃꯈꯛꯀꯤ ꯃꯅꯨꯡꯗ ꯃꯥꯗꯧꯅ ꯍꯦꯛꯇ ꯗꯤꯁꯤ ꯑꯣꯏꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯇꯕꯤꯗ ꯅꯣꯡꯃꯗꯨꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯌꯨ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃ ꯑꯅꯨꯚꯝꯅ ꯇꯥꯎꯖꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯗꯨꯕꯨ ꯇꯥꯎꯖꯤꯅ ꯍꯦꯔꯥ ꯃꯁꯤꯗꯤ ꯑꯉꯥꯎꯕ ꯑꯣꯐꯤꯁꯥꯔꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯄꯥꯡꯊꯣꯛꯆꯁꯅꯨ ꯃꯥꯒꯤ ꯑꯣꯏꯕ ꯒꯦꯝ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯖꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯄꯦꯟꯖꯔꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯔꯅꯤ ꯅꯪꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯗꯤ ꯒꯦꯝ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗ ꯆꯣꯛꯊꯕ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯃꯦꯅ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩ ꯇꯥꯎꯖꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯃꯦ ꯄꯇꯅꯥꯌꯛ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡꯁꯤ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤ ꯉꯁꯥꯏ ꯅꯪꯅ ꯂꯥꯛꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯆꯈꯣ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯃꯦꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯊꯣꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯊꯣꯡꯁꯤ ꯃꯥꯅ ꯊꯤꯡꯖꯤꯟꯈꯤ ꯃꯁꯤ ꯎꯕꯗ ꯇꯥꯎꯖꯤꯅ ꯃꯉꯣꯟꯗ ꯉꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯑꯁꯨꯝꯅ ꯊꯣꯡ ꯊꯤꯡꯖꯤꯜꯂ ꯃꯇꯨꯡꯗ ꯑꯃꯦꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯔꯦꯠ ꯆꯠꯊꯕ ꯍꯧꯔꯣ ꯃꯁꯤꯗꯒꯤꯗꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀꯥꯁꯤꯡꯗ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯉꯁꯥꯏ ꯃꯥꯅ ꯊꯥꯗꯣꯛꯈꯤꯕ ꯑꯇꯩ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅꯁꯨ ꯇꯥꯎꯖꯤꯒꯤ ꯃꯤꯡꯗ ꯂꯣꯠꯅ ꯆꯂꯥꯏꯔꯤꯕ ꯐꯦꯛꯇꯔꯤꯁꯤꯡ ꯀꯝꯄꯅꯤꯁꯤꯡ ꯑꯃꯗꯤ ꯕ꯭ꯔꯤꯛ ꯐꯥꯔꯝꯁꯤꯡꯗ ꯔꯦꯠ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ ꯀꯥ ꯈꯨꯗꯤꯡꯃꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯍꯟꯒꯥꯏꯗꯨꯅ ꯊꯤꯔꯤꯕꯅꯤ ꯐꯃꯨꯡꯒꯤ ꯃꯣꯟꯕꯥꯛ ꯊꯥꯡꯒꯠꯇꯨꯅꯁꯨ ꯊꯤꯔꯤ ꯐꯝꯅꯅꯕ ꯂꯩꯔꯤꯕ ꯁꯣꯐꯥꯁꯤꯡ ꯑꯁꯤꯒꯤ ꯁ꯭ꯄꯣꯟꯖ ꯁꯦꯒꯥꯏꯗꯨꯅꯁꯨ ꯌꯦꯡꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯃꯨꯛꯇꯥ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯁꯤꯅ ꯔꯤꯃꯥꯅ ꯁꯤꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯊꯥꯒꯠꯂꯤ ꯑꯁꯨꯝꯅ ꯊꯥꯒꯠꯂꯛꯄꯁꯤꯗ ꯔꯤꯃꯥ ꯑꯁꯤꯗ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯨꯛꯇꯥꯅ ꯍꯥꯏꯔꯛꯏ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯛꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯔꯤꯃꯥ ꯑꯁꯤꯗ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯐꯦꯛꯇꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯔꯥꯀꯦꯁꯀꯤ ꯀꯥꯗ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯂꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯅꯔ ꯂꯣꯟꯅ ꯍꯥꯏꯔꯤ ꯏꯌꯥꯝꯕ ꯔꯥꯀꯦꯁ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄꯤꯔꯨꯅꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩꯁꯤꯡ ꯐꯪꯕ ꯇꯥꯔꯕꯁꯨ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯣꯠꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯔꯥꯀꯦꯁꯅꯗꯤ ꯆꯠꯂꯣ ꯌꯥꯗ ꯍꯥꯏꯗꯨꯅ ꯆꯩꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯎꯄꯨꯁꯤꯡ ꯂꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯤꯒꯠꯂꯛꯂꯤ ꯆꯦꯡ ꯍꯥꯞꯄ ꯄꯥꯇ꯭ꯔꯁꯤꯡꯗꯒꯤ ꯆꯦꯡꯁꯤꯡꯁꯤ ꯂꯣꯏꯅ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯇꯨꯅꯁꯨ ꯊꯤꯔꯤ ꯂꯂꯟꯅ ꯄ꯭ꯔꯚꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯇꯩꯃ ꯑꯩꯅ ꯂꯥꯛꯅꯤꯡꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯁꯥꯎꯕꯤꯒꯅꯨ ꯏꯇꯩꯃꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯕꯨ ꯄ꯭ꯔꯚꯥꯅ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯂꯝꯗꯅ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯎꯖꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤꯕꯅꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯎꯄꯨ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯆꯦ ꯆꯥꯡ ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯇꯨꯅ ꯂꯣꯏꯅ ꯌꯦꯡꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯔꯤꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯧꯊꯣꯛꯍꯜꯂꯦ ꯃꯨꯛꯇꯥꯅ ꯍꯥꯏꯔꯤ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯑꯔꯨꯝꯕ ꯂꯣꯏꯅ ꯑꯣꯟꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯇꯦꯛꯁ ꯐꯖꯅ ꯊꯤꯗꯣꯛꯄꯤꯔꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯐꯥꯖꯤꯟꯒꯗꯕ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯑꯗꯨꯝ ꯑꯣꯏꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯝꯕ ꯁꯅꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯧꯊꯣꯛꯍꯜꯂꯦ ꯔꯤꯃꯥꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯁꯥꯗ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯕꯁꯤ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯖꯔꯒ ꯃꯥ ꯃꯇꯣꯝꯇꯁꯨ ꯀꯞꯆꯔꯤ ꯍꯧꯖꯤꯛ ꯔꯤꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯅꯨꯚꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯂꯣꯏꯅ ꯑꯩꯅ ꯇꯦꯛꯁ ꯐꯥꯏꯜ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯦ ꯑꯁꯤ ꯎꯠꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯝ ꯑꯁꯤꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯁꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯌꯨꯝꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯪꯒꯣꯜꯁꯤꯡ ꯑꯁꯤꯗꯁꯨ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ ꯄꯩꯔꯤꯕ ꯁꯖꯤꯛ ꯍꯣꯒꯥꯏꯗꯨꯅ ꯊꯤꯔꯦ ꯁꯟꯊꯤ ꯄꯩꯔꯤꯕ ꯃꯐꯝ ꯑꯁꯤꯐꯥꯎꯕ ꯍꯣꯒꯥꯏꯗꯨꯅ ꯊꯤꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯁꯇꯤꯁꯅ ꯍꯥꯏꯔꯤ ꯁꯥꯔ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯗꯣꯝꯗ ꯂꯥꯟꯅ ꯄꯥꯎ ꯄꯤꯁꯤꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯁꯤ ꯇꯟꯖꯥꯁꯤꯗ ꯐꯦꯛꯇꯔꯤꯁꯤꯡꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅꯁꯨ ꯀꯔꯤꯒꯨꯝꯕ ꯂꯥꯟꯅ ꯄꯩꯁꯤꯟꯕ ꯂꯟ ꯊꯨꯝ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯦ ꯑꯗꯨꯒ ꯃꯨꯛꯇꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯒꯤꯗꯤ ꯔꯤꯇꯔꯟꯁ ꯐꯥꯏꯜ ꯂꯣꯏꯅ ꯇꯧꯔꯝꯂꯦ ꯍꯥꯏꯗꯨꯅ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯎꯠꯂꯤ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯤꯕ ꯐꯪꯗꯕꯁꯤꯗ ꯑꯃꯦ ꯄꯇꯅꯥꯌꯛ ꯑꯁꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯦ ꯇꯟꯖꯥꯁꯤꯗ ꯑꯇꯣꯞꯄ ꯇꯤꯝ ꯑꯃꯅꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯊꯤ ꯍꯨꯝꯕꯁꯤ ꯇꯣꯛꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯦ ꯃꯁꯤꯗ ꯑꯃꯦꯅ ꯍꯣꯏ ꯐꯔꯦ ꯇꯣꯛꯊꯣꯛꯂꯣ ꯍꯥꯏꯗꯨꯅꯁꯨ ꯑꯣꯔꯗꯔ ꯄꯤꯔꯤ ꯃꯥꯅ ꯆꯨꯔꯨꯞ ꯑꯃ ꯊꯛꯀꯦ ꯇꯧꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯇꯥꯎꯖꯤꯅ ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯄꯤꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯝꯗꯧꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯐꯪꯂꯤꯔꯔꯣꯏ ꯁꯨꯛꯅꯒꯤ ꯅꯁꯥꯗꯒꯤ ꯍꯨꯃꯥꯡ ꯇꯥꯕ ꯈꯛ ꯅꯠꯇꯅ ꯑꯃꯦꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯍꯨꯃꯥꯡ ꯇꯥꯕꯒꯤꯗꯤ ꯇꯥꯖꯁꯅꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯥꯒꯠꯀꯗꯧꯔꯤꯕ ꯂꯟ ꯊꯨꯝ ꯑꯁꯤ ꯃꯆꯥ ꯃꯁꯨ ꯅꯠꯇꯦ ꯀ꯭ꯔꯣꯔ 100ꯒ 100ꯅꯤ ꯇꯥꯎꯖꯤꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯍꯧꯔꯣ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯊꯛꯇ ꯀꯦꯁ ꯊꯥꯡꯒꯠꯀꯅꯤ ꯀꯣꯔꯠꯇ ꯑꯩꯅ ꯍꯥꯏꯒꯅꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯗꯒꯤ ꯄꯩꯁꯥ ꯆꯥꯔꯒ ꯑꯩꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯩꯒꯤ ꯌꯨꯝꯗ ꯔꯦꯠ ꯆꯠꯊꯔꯤꯕꯅꯤ
ꯑꯗꯨꯃ ꯇꯧꯔꯒꯗꯤ ꯅꯪꯒꯤ ꯃꯤꯡꯆꯠ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕꯗꯨꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯇꯠꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯀꯔꯦꯝꯅꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯦ ꯑꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯂꯂꯟ ꯁꯨꯙꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯇꯥꯎꯖꯤ ꯑꯁꯤ ꯀꯥꯁꯤꯡ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯑꯣꯟꯊꯣꯔꯛꯄꯗ ꯇꯥꯎꯖꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯁꯤꯗ ꯂꯂꯟ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯃꯥꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯍꯥꯏꯔꯤ ꯇꯥꯎꯖꯤ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯄꯟꯗꯨꯅ ꯑꯩꯅ ꯋꯥꯁꯛꯆꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯄꯥꯝꯖꯗꯕꯅꯤ ꯑꯩꯒꯤ ꯁꯥꯔꯚꯤꯁ ꯑꯁꯤꯅ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯤꯕꯅꯤ ꯑꯩꯕꯨ ꯈꯣꯡꯎꯞꯅ ꯊꯥꯗꯨꯅ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯐꯨꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯡꯎꯞ ꯑꯁꯤ ꯂꯧꯊꯣꯔꯛꯂꯦ ꯇꯥꯎꯖꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯂꯂꯟ ꯁꯨꯙꯤꯔ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯝꯃꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯈꯣꯡ ꯍꯥꯝꯅꯤꯡꯉꯤ ꯃꯁꯤꯗꯒꯤ ꯂꯂꯟꯅ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯑꯣꯠꯈꯥꯏꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯇꯥꯎꯖꯤꯅ ꯈꯣꯡ ꯍꯥꯝꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯤꯜꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯎꯖꯤꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥ ꯑꯁꯤꯕꯨ ꯂꯩ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯕꯦꯚꯥꯔꯒ ꯂꯣꯏꯅꯅ ꯑꯝꯃꯥꯖꯤ ꯍꯥꯏꯅ ꯀꯧꯅꯩ ꯇꯟꯖꯥꯁꯤꯗ ꯑꯃꯦ ꯑꯁꯤ ꯑꯍꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯍꯤꯗꯥꯛ ꯐꯨꯁꯤꯗ ꯃꯩ ꯆꯨꯈꯠꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯂꯥ ꯄꯨꯔꯛꯎ ꯑꯍꯜ ꯑꯁꯤꯅꯗꯤ ꯑꯃꯦꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ ꯇꯧꯐꯝ ꯈꯪꯗꯅ ꯑꯃꯦ ꯑꯁꯤ ꯇꯤꯡꯉꯛ ꯃꯥꯡꯂꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯃꯁꯤꯗꯒꯤ ꯑꯍꯜ ꯑꯁꯤꯅ ꯁꯥꯎꯗꯨꯅ ꯀꯣꯏꯂꯥ ꯄꯨꯔꯛꯎ ꯍꯥꯏꯔꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯑꯗꯨꯒ ꯑꯍꯜ ꯑꯁꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯦ ꯑꯃꯦꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯃꯤꯡ ꯑꯃꯦ ꯄꯠꯅꯥꯌꯛ ꯌꯨꯝ ꯑꯁꯤꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯗꯒꯤ ꯂꯥꯛꯄꯅꯤ ꯑꯍꯜ ꯑꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯃꯦꯅ ꯑꯥꯏꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕ ꯂꯟ ꯊꯨꯝꯁꯤꯡ ꯐꯥꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯍꯜ ꯑꯁꯤꯅ ꯉꯛꯇꯨꯅ ꯑꯥꯏꯟ ꯌꯥꯗꯕ ꯂꯟ ꯊꯨꯝ ꯄꯩꯁꯤꯟꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯕ ꯑꯣꯏꯔꯦ ꯑꯃꯦꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯥꯏꯟ ꯌꯥꯗꯅ ꯂꯣꯠꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕ ꯂꯟ ꯊꯨꯝ ꯍꯥꯏꯅꯁꯨ ꯂꯩꯔꯤꯕꯅꯤ ꯃꯗꯨꯕꯨ ꯊꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯒ ꯑꯃꯦꯅ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯥꯏꯗꯒꯤ ꯏꯃꯥꯗꯤ ꯎꯕ ꯐꯪꯗꯦ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ ꯑꯍꯜ ꯑꯁꯤꯅ ꯑꯩ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩ ꯀꯗꯥꯏꯗꯁꯨ ꯆꯠꯇꯦ ꯃꯁꯤꯗꯒꯤ ꯑꯃꯦꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯍꯜ ꯑꯁꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯑꯍꯜ ꯑꯁꯤꯗꯤ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯊꯤꯔꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯁꯤꯡꯕꯨꯁꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯀꯧꯔꯤ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯁꯤꯗ ꯑꯃꯦꯅ ꯑꯔꯣꯟꯕ ꯄꯛꯁꯤ ꯑꯃ ꯂꯩꯔꯤꯕꯁꯤ ꯊꯦꯡꯅꯔꯨꯔꯦ ꯑꯃꯦꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯤꯒꯤ ꯄꯛꯁꯤꯒꯤ ꯁꯣꯗꯤ ꯀꯗꯥꯏꯗ ꯂꯩ ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯤꯅꯗꯤ ꯄꯛꯁꯤꯒꯤ ꯁꯣꯗꯤ ꯑꯩꯅ ꯄꯥꯏꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯆꯥ ꯃꯃꯧꯁꯤꯡ ꯀꯥꯁꯤꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯔꯥꯀꯦꯁꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯍꯜ ꯑꯁꯤꯒꯤ ꯀꯥꯗ ꯐꯥꯎꯕ ꯀꯨꯁꯤꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯍꯜ ꯑꯁꯦ ꯃꯁꯥ ꯉꯝꯗꯗꯨꯅ ꯅꯥꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯤꯅꯗꯤ ꯅꯪꯅ ꯃꯁꯥ ꯉꯝꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯗꯅꯣ ꯑꯩꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯅ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯦ ꯑꯅꯨꯚꯕꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯍꯦꯟꯃꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯦꯅ ꯃꯁꯤꯒꯤ ꯄꯛꯁꯤꯁꯤꯒꯤ ꯁꯣꯗꯣ ꯑꯩꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯕꯤꯌꯨ ꯔꯥꯀꯦꯁꯅ ꯑꯩꯈꯣꯏ ꯁꯣ ꯀꯗꯥꯏ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯏꯃꯥꯅ ꯁꯣꯏꯗꯅ ꯄꯥꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯤꯅꯗꯤ ꯑꯩ ꯁꯣ ꯄꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯂꯤ ꯑꯃꯦꯅ ꯅꯈꯣꯏꯅ ꯁꯣ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯄꯛꯁꯤꯁꯦ ꯑꯩꯅ ꯊꯨꯒꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯄ꯭ꯔꯚꯥꯅ ꯈꯨꯝꯂꯛꯏ ꯁꯣꯗꯣ ꯏꯃꯥꯅ ꯁꯣꯏꯗꯅ ꯄꯥꯏꯔꯝꯒꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯅꯦꯝꯕꯣꯛꯇ ꯁꯣ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯤꯅꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯁꯣ ꯑꯃꯠꯇ ꯂꯩꯇꯦ ꯄ꯭ꯔꯚꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯀꯥꯎꯊꯣꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯗꯨꯁꯨ ꯃꯥꯅ ꯀꯥꯎꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯃꯦꯅꯗꯤ ꯄꯛꯁꯤꯁꯤ ꯊꯨꯒꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯇꯥꯟꯖꯥꯁꯤꯗ ꯇꯥꯎꯖꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣꯁꯤ ꯄꯤꯔꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛ ꯋꯥꯅꯅꯕ ꯁꯤꯟꯖꯔꯤꯕꯅꯣ ꯅꯪꯒꯤ ꯁꯥꯔꯚꯤꯁꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯉꯁꯤꯅ ꯑꯣꯏꯔꯒꯗꯕꯅꯤ ꯗꯤꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯄꯥꯝꯕꯗꯨꯁꯨ ꯄꯥꯡꯊꯣꯛꯆꯔꯣ ꯑꯃꯦꯅ ꯁꯣꯁꯤ ꯍꯦꯛ ꯂꯧꯒꯦ ꯇꯧꯕ ꯃꯈꯥꯗ ꯑꯣꯏꯅ ꯊꯥꯗꯔꯦ ꯍꯧꯖꯤꯛ ꯑꯃꯦꯅ ꯁꯣꯁꯤꯕꯨ ꯂꯧꯈꯠꯂꯒ ꯄꯛꯁꯤꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯦ ꯄꯛꯁꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯧꯇꯥ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯁꯦꯟꯖꯣꯏ ꯈꯔꯈꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯃꯦ ꯄꯇꯅꯥꯌꯛ ꯑꯁꯤ ꯊꯃꯣꯏꯗ ꯏꯀꯥꯏꯕ ꯑꯃꯗꯤ ꯐꯥꯎꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯥꯎꯖꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯔꯥꯀꯦꯁꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯇꯥꯎꯖꯤꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯍꯧꯗꯣꯛꯄ ꯍꯧꯅꯗꯦ ꯇꯨꯃꯤꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯆꯥ ꯊꯛꯄꯒꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯎ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯑꯅꯨꯚꯕꯅꯁꯨ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯥꯎꯖꯤꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯥꯏꯈ꯭ꯔꯦ ꯆꯥꯔꯤ ꯊꯛꯂꯤꯉꯩ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯧꯗꯣꯔꯛꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥꯅ ꯖꯂꯦꯕꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯇꯦꯛ ꯑꯃ ꯊꯦꯛꯇꯨꯅ ꯏꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯏꯃꯥ ꯅꯪ ꯑꯁꯤ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯁꯤꯟꯒꯅꯨ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯦꯁꯤ ꯋꯥꯈꯜ ꯁꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯂꯂꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯔ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯤꯕ ꯂꯣꯏꯔꯦ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯃꯟꯗꯤꯔ ꯑꯣꯏꯅ ꯊꯝꯂꯤꯕ ꯄꯨꯖꯥ ꯀꯠꯐꯝ ꯀꯥ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯇꯟꯖꯥꯁꯤꯗ ꯇꯥꯎꯖꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯊꯤꯒꯗꯕ ꯃꯐꯝ ꯑꯃꯁꯨ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕꯁꯤꯗꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯃꯥꯡꯗ ꯂꯩꯔꯤꯕ กุꯍꯥ ꯑꯁꯤꯁꯨ ꯋꯥꯠꯂꯤꯕꯅꯤ ꯆꯪꯁꯤꯜꯂꯣ กุꯍꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯣꯡꯊꯔꯒ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯊꯤꯗꯣꯛꯎꯗꯅ ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯏꯁꯤꯡ ꯆꯤꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯝ ꯄꯨꯔꯛꯅꯕ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯝ ꯄꯨꯁꯤꯜꯂꯛꯇꯨꯅ กุꯍꯥꯒꯤ ꯏꯁꯤꯡ ꯆꯤꯡꯊꯣꯛꯂꯤ ꯑꯁꯨꯝꯅ ꯏꯁꯤꯡ ꯆꯤꯡꯊꯣꯛꯂꯕ ꯃꯇꯨꯡꯗ กุꯍꯥ ꯃꯅꯨꯡꯁꯤꯗ ꯃꯤ ꯆꯪꯁꯤꯟꯗꯨꯅ ꯍꯣꯒꯥꯏꯗꯨꯅ ꯊꯤꯍꯜꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯅꯨꯡꯗ ꯊꯤꯔꯨꯔꯤꯕ ꯅꯨꯄꯥꯁꯤꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯅꯨꯡꯁꯤꯗ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯇꯥꯎꯖꯤꯅ ꯍꯧꯒꯠꯂꯛꯂꯒ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯍꯛꯆꯥꯡꯗꯗꯤ ꯉꯁꯤ ꯂꯩꯈꯣꯝꯅ ꯄꯨꯡꯇꯩ ꯇꯩꯔꯦ ꯇꯧꯕꯇꯕꯨ ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯅꯃꯥꯏꯗ ꯂꯩꯈꯣꯝ ꯇꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯑꯃꯦ ꯑꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯣꯛꯂꯛꯂꯦ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯗꯣꯝꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯒꯦꯠꯇ ꯃꯦꯗꯥꯝꯅ ꯂꯦꯞꯇꯨꯅ ꯉꯥꯏꯍꯧꯔꯤ ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯒꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯦ
ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯂꯤꯅꯤꯅ ꯃꯥꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯛ ꯊꯤꯜꯂꯛꯄ ꯑꯣꯏꯔꯝꯂꯦ ꯑꯃꯦꯅ ꯉꯛꯇꯨꯅ ꯍꯪꯉꯤ ꯃꯐꯝꯁꯤꯗ ꯑꯩ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯃꯥꯂꯤꯅꯤꯅ ꯅꯣꯛꯇꯨꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯅꯪꯒꯤ ꯐꯥꯏꯜꯁꯤꯡ ꯂꯣꯠꯅ ꯄꯥꯕꯗꯨꯗꯤ ꯑꯩꯁꯨ ꯍꯩꯅ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯅꯪ ꯆꯥꯛ ꯂꯥꯝꯂꯝꯂꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯑꯩꯅ ꯆꯥꯛ ꯊꯤꯜꯂꯛꯂꯤꯕꯅꯤ ꯑꯃꯦꯅ ꯑꯩ ꯏꯇꯣꯝꯇ ꯅꯠꯇꯦ ꯂꯩꯔꯤꯕꯁꯤ ꯑꯩꯒꯤ ꯌꯥꯝꯂꯕ ꯇꯤꯝꯁꯤꯡ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯗ ꯃꯥꯂꯤꯅꯤꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯪ ꯅꯇꯣꯝꯇꯒꯤ ꯆꯥꯛ ꯄꯨꯔꯛꯄ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛ ꯆꯥꯕ ꯀꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯁꯔꯨꯛꯇꯤ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯇꯤꯐꯤꯟ ꯑꯁꯤ ꯈꯨꯠꯁꯤꯟꯅꯔꯦ ꯑꯃꯦꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯅꯪꯅ ꯑꯁꯨꯝꯅ ꯂꯥꯛꯄꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦ ꯃꯥꯂꯤꯅꯤꯅ ꯅꯪꯅ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯥꯈꯠꯀꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯔꯤꯕ ꯑꯗꯨꯒꯨꯝ ꯑꯩꯅꯁꯨ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯔꯦ ꯑꯃꯦꯅ ꯃꯥꯒꯤ ꯒꯥꯔꯤꯁꯤꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯂꯤꯅꯤꯗ ꯍꯥꯏꯔꯤ ꯃꯥꯂꯤꯅꯤꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯑꯃꯨꯛꯀꯁꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯑꯩꯁꯦ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯒꯗꯕ ꯃꯥꯜꯂꯤ ꯃꯐꯝꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯂꯤꯅꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯁꯣꯏꯕ ꯍꯥꯏꯕꯁꯤ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯋꯥꯐꯝꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯅ ꯅꯪꯒꯤ ꯊꯕꯛꯇ ꯑꯁꯣꯏꯕ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤ ꯃꯔꯝꯗꯤ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯅ ꯌꯥꯎꯔꯛꯇꯦ ꯑꯁꯣꯝꯅ ꯃꯉꯣꯟꯗ ꯊꯧꯅꯥ ꯄꯤꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯑꯃꯦꯟ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯠꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯥꯎꯅꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯈꯥꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯕꯗ ꯑꯊꯤꯡꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯃꯃꯧ ꯅꯨꯄꯤ ꯇꯔꯥꯅ ꯃꯀꯣꯛꯇ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯁꯦꯡꯂꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯊꯝꯂꯤꯕ ꯃꯟꯗꯤꯔꯤ ꯀꯥꯁꯇ ꯃꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯆꯪꯍꯟꯒꯗꯧꯔꯤꯕꯅꯣ ꯑꯃꯦꯅ ꯃꯌꯥꯝꯅ ꯁꯥꯎꯅꯤꯡꯒꯗꯕ ꯊꯃꯣꯏ ꯀꯥꯏꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯃꯥꯡꯗꯁꯨ ꯑꯁꯨꯝꯅ ꯔꯦꯠ ꯆꯠꯊꯕ ꯃꯇꯝꯗ ꯃꯟꯗꯤꯔꯒꯤ ꯀꯥꯗ ꯌꯥꯝꯂꯕ ꯂꯟꯁꯤꯡ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥ ꯃꯅꯨꯡꯁꯤꯗ ꯆꯦꯛ ꯇꯧꯗꯕ ꯌꯥꯔꯣꯏ ꯄ꯭ꯔꯚꯥꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔ ꯑꯁꯤꯗꯒꯤꯗꯤ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯐꯪꯂꯣꯏ ꯑꯃꯦꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗ ꯑꯊꯤꯡꯕ ꯄꯤꯕꯤꯒꯅꯨ ꯃꯅꯨꯡꯁꯤꯗ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯄꯥꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯦꯅ ꯃꯥꯒꯤ ꯇꯤꯝ ꯗꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯅꯈꯣꯏꯒꯤ ꯈꯣꯡꯎꯞꯁꯤꯡ ꯕꯦꯜꯠ ꯑꯃꯗꯤ ꯄꯔꯁꯅꯆꯤꯡꯕ ꯂꯣꯏꯅ ꯂꯧꯊꯣꯛꯅꯧ ꯑꯐꯕ ꯏꯁꯤꯡꯅ ꯃꯥꯏ ꯃꯤꯠ ꯑꯃꯗꯤ ꯈꯣꯡ ꯈꯨꯠ ꯂꯣꯏꯅ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯅꯨꯡꯗ ꯆꯪꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯅꯨꯚꯕꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯨꯡꯁꯤꯗ ꯀꯅꯥꯃꯠꯇ ꯆꯪꯕ ꯌꯥꯔꯣꯏ ꯇꯧꯕꯇꯕꯨ ꯇꯥꯎꯖꯤꯅ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯐꯥꯖꯤꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯋꯥꯠꯂꯤꯕꯁꯦ ꯁꯨꯛꯅꯩ ꯀꯥ ꯑꯁꯤꯃꯈꯛꯇ ꯉꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯤꯔꯣ ꯃꯁꯤꯗꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅ ꯈꯣꯡꯎꯞ ꯁꯦꯟꯗꯜ ꯕꯦꯜꯠ ꯑꯃꯗꯤ ꯄꯔꯁꯅꯆꯤꯡꯕ ꯂꯧꯊꯣꯛꯇꯨꯅ ꯈꯣꯡ ꯈꯨꯠ ꯃꯥꯏ ꯃꯤꯠ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯟꯗꯤꯔꯒꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯧꯈ꯭ꯔꯦ ꯃꯅꯨꯡꯁꯤꯗ ꯂꯩꯔꯝꯂꯤꯕ ꯎꯄꯨꯁꯤꯡ ꯂꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯦ ꯀꯥ ꯑꯁꯤꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯀꯥꯆꯤꯟ ꯀꯣꯌꯥ ꯈꯨꯗꯤꯡꯃꯛ ꯊꯤꯔꯤ ꯑꯗꯨꯒ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅꯁꯨ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯄ꯭ꯔꯚꯥꯅ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯦꯗ ꯍꯪꯂꯛꯏ ꯏꯀꯥꯏꯕ ꯅꯪꯂꯕ ꯑꯃꯦ ꯑꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯕ ꯇꯧꯗꯅ ꯀꯥꯁꯤꯗꯒꯤ ꯊꯧꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯧꯊꯣꯛꯂꯝꯕ ꯈꯣꯡꯎꯞ ꯁꯦꯟꯗꯜꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯇꯣꯡꯁꯤꯟꯅꯔꯤ ꯍꯧꯖꯤꯛ ꯑꯃꯦꯅ ꯃꯥꯒꯤ ꯄꯔꯁ ꯑꯁꯤ ꯍꯥꯞꯆꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯄ ꯃꯇꯝꯗ ꯆꯦ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤꯕꯨ ꯀꯅꯥꯅ ꯍꯥꯞꯆꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥ ꯃꯇꯣꯝꯇꯗ ꯉꯛꯄ ꯐꯥꯎꯔꯤ ꯃꯤ ꯀꯨꯌꯦꯡ ꯌꯦꯡꯂꯝꯂꯒ ꯅꯥꯀꯜ ꯑꯃꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯇꯦꯔꯦꯁ ꯃꯊꯛꯁꯤꯗ ꯂꯥꯛꯂꯒ ꯆꯦꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯤ ꯃꯁꯤꯗ ꯏꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯁꯤ ꯑꯗꯣꯝꯅ ꯊꯤꯔꯛꯂꯤꯕ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯑꯗꯨꯃꯛꯇꯤ ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯃꯦꯞ ꯑꯁꯤꯗꯒꯤ ꯐꯪꯕꯃꯛꯇꯤ ꯉꯝꯂꯣꯏ ꯇꯧꯕꯇꯕꯨ ꯑꯗꯣꯝꯒꯤ ꯂꯧꯁꯤꯡꯗ ꯑꯩꯅ ꯆꯞ ꯆꯥꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯋꯥꯠꯍꯧꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯁꯨ ꯑꯗꯣꯝꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯃꯁꯤꯒꯤ ꯆꯤꯊꯤꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯈꯪꯍꯟꯕꯤꯒꯅꯨ ꯍꯧꯖꯤꯛ ꯑꯃꯦꯅ ꯌꯦꯡꯂꯛꯄꯗ ꯆꯦ ꯑꯁꯤ ꯑꯅꯤ ꯁꯨꯔꯝꯂꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯇꯥꯎꯖꯤꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯦꯞ ꯑꯣꯏꯔꯝꯂꯦ ꯃꯦꯞ ꯑꯁꯤꯕꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯒꯗꯕ ꯃꯐꯝ ꯑꯃ ꯃꯥꯅ ꯈꯪꯕ ꯉꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯇꯥꯎꯖꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯑꯣꯐꯤꯁꯥꯔ ꯀꯥꯡꯕꯨꯁꯤꯡ ꯂꯣꯏꯅ ꯃꯐꯝ ꯑꯃꯗ ꯈꯣꯝꯖꯤꯟꯗꯨꯅ ꯊꯝꯂꯦ ꯇꯟꯖꯥꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯑꯍꯜ ꯑꯁꯤꯅ ꯑꯃꯦꯅ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯑꯃꯦꯅ ꯅꯧꯅ ꯄꯦꯟꯇꯤꯡ ꯇꯧꯕꯗ ꯉꯥꯏꯔꯤꯕ ꯐꯛꯂꯥꯡ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯍꯜ ꯑꯁꯤꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯁꯤ ꯃꯥꯅ ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯐꯛꯂꯥꯡ ꯃꯌꯥꯁꯤꯗ ꯆꯪꯁꯤꯜꯂꯒ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯐꯛꯂꯥꯡꯁꯤꯗ ꯏꯁꯤꯡ ꯆꯥꯏꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯕꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯉꯛꯄ ꯐꯥꯎꯅꯔꯕꯅꯤ ꯑꯃꯦꯅ ꯈꯨꯠꯅ ꯅꯥꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯔꯪ ꯀꯣꯛꯂꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯂꯂꯟꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯐꯛꯂꯥꯡ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯊꯨꯒꯥꯏꯔꯣ ꯃꯁꯤꯗꯒꯤꯗꯤ ꯐꯛꯂꯥꯡꯁꯤ ꯊꯨꯒꯥꯏꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯅꯨꯡꯁꯤꯗ ꯄꯩꯁꯥ ꯕꯟꯗꯜ ꯀꯌꯥ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯆꯤꯡꯊꯣꯔꯛꯂꯦ ꯃꯁꯤ ꯎꯕꯗ ꯇꯥꯎꯖꯤꯁꯤꯗ ꯉꯛꯇ ꯂꯣꯏꯈ꯭ꯔꯕꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯁꯥꯊꯤꯅ ꯉꯛꯅꯔꯦ ꯌꯥꯝꯂꯕ ꯄꯩꯁꯥꯒꯤ ꯕꯟꯗꯜꯁꯤꯡ ꯂꯧꯊꯣꯔꯛꯇꯨꯅ ꯃꯐꯝꯁꯤꯗ ꯄꯩꯗꯨꯅ ꯊꯝꯂꯦ ꯇꯟꯖꯥꯁꯤꯗ ꯑꯃꯦꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯑꯁꯦ ꯑꯩꯅ ꯇꯧꯖꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯈꯤꯕꯗꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯚꯥꯞ ꯇꯥꯔꯦ ꯄꯟꯊꯗꯅ ꯇꯥꯎꯖꯤꯅ ꯈꯨꯝꯂꯛꯏ ꯃꯁꯤꯒꯤ ꯄꯩꯁꯥꯁꯤꯡꯁꯤ ꯑꯩꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯊꯛꯀꯅ ꯍꯪꯂꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯃꯐꯝꯁꯤꯗ ꯀꯅꯥꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯣ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯄꯥꯈꯠꯅ ꯎꯏ ꯇꯥꯎꯖꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯁꯤ ꯅꯤꯡꯊꯤꯅ ꯍꯥꯏꯌꯨ ꯑꯅꯨꯚꯕꯄꯨ ꯀꯧꯗꯨꯅ ꯅꯪꯒꯤꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯑꯅꯨꯚꯕꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯤꯕꯝꯗ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯝꯃꯤ ꯇꯥꯎꯖꯤꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯐꯝꯁꯤꯗ ꯄꯩꯁꯥ ꯂꯣꯠꯇꯨꯅ ꯊꯝꯂꯝꯂꯤꯕꯁꯤ ꯀꯅꯥꯅꯣ ꯑꯃꯦꯅ ꯑꯩꯅ ꯍꯪꯒꯗꯕ ꯋꯥꯍꯪ ꯑꯗꯨꯃꯛ ꯑꯗꯣꯝꯅ ꯑꯣꯏꯅ ꯍꯪꯕꯤꯔꯦ ꯃꯤꯁꯇꯔ ꯔꯥꯃꯦꯁ꯭ꯋꯔ ꯁꯤꯡ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯐꯪꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯔꯛꯎ ꯃꯁꯤꯗꯒꯤ ꯇꯥꯎꯖꯤꯅ ꯄꯥꯈꯠꯄ ꯐꯤꯕꯝꯗ ꯑꯃꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ ꯃꯄꯥꯟ ꯑꯃꯇ ꯊꯣꯛꯄꯤꯔꯛꯎ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯥꯀꯜ ꯑꯃꯗ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯥꯃꯦꯁ꯭ꯋꯔꯅ ꯍꯥꯏꯔꯤ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯗꯒꯤ ꯂꯨꯄꯥ ꯂꯥꯈ 5 ꯅꯉꯣꯟꯗ ꯄꯤꯔꯒꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯐꯤꯂꯝꯁꯤꯗ ꯎꯠꯂꯤꯕ ꯃꯇꯝ ꯑꯁꯤ 1980ꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯂꯨꯄꯥ ꯂꯥꯈ 5 ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃꯅꯤ
ꯑꯃꯦꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯁꯨꯞꯅꯒꯤ ꯂꯨꯄꯥ ꯂꯥꯛ 5 ꯈꯛꯇ ꯄꯤꯒꯗꯕ ꯃꯁꯤꯗ ꯔꯥꯃꯦꯁꯣꯔꯅ ꯂꯥꯛ 5 ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯗ ꯖꯤꯔꯣ ꯀꯌꯥ ꯌꯥꯎꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯖꯔꯕ꯭ꯔꯥ ꯑꯃꯦꯅ ꯈꯨꯝꯃꯤ 1,500 ꯍꯥꯏꯕ ꯁꯦꯟꯐꯝ ꯑꯁꯤꯗ ꯖꯤꯔꯣ 2 ꯈꯛ ꯌꯥꯎꯏ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯚꯥꯞ ꯇꯥꯏ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯇꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯤꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯃꯐꯝꯁꯤꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 120 ꯐꯪꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯆꯠꯈꯤꯔꯣꯏ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯦꯟꯐꯝꯅꯤ ꯔꯥꯃꯦꯁꯣꯔꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯇꯥꯔꯕꯗꯤ ꯅꯪ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯃꯥꯡꯗ ꯃꯤꯁꯇꯔ ꯕꯖꯥꯖꯇ ꯅꯪꯅ ꯂꯨꯄꯥ 12 ꯄꯤꯈꯤꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯤꯗꯨꯅ ꯂꯧꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯃꯦꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯩꯅ ꯄꯤꯊꯣꯛꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯃꯨꯛ ꯍꯟꯅ ꯂꯧꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯕꯦꯚꯥꯔ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯩꯅꯕꯨ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯧꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯦ ꯑꯁꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯇꯥꯎꯖꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯇꯥꯎꯖꯤꯅ ꯍꯪꯂꯤ ꯂꯩꯔꯝꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯇꯧꯕꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯀꯅꯥꯅ ꯀꯔꯝꯕ ꯃꯐꯝꯁꯤꯡꯗ ꯀꯔꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯛꯎ ꯑꯗꯨꯕꯨ ꯃꯁꯤꯗꯁꯨ ꯀꯅꯥꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯥꯎꯖꯤꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯑꯣ ꯐꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯦꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯃꯐꯝ ꯑꯃꯗ ꯐꯝꯂꯒ ꯃꯦꯞ ꯑꯁꯤꯕꯨ ꯂꯣꯠꯅ ꯌꯦꯡꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯌꯣꯠꯀꯤ ꯑꯃꯟꯕ ꯎꯄꯨ ꯑꯁꯤ ꯏꯟꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯥꯗ ꯆꯪꯁꯤꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯊꯦꯡꯅꯔꯨꯔꯦ ꯃꯈꯨꯝ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯀꯩꯔꯥꯛ ꯑꯃꯗ ꯑꯃꯨꯛ ꯃꯅꯨꯡ ꯑꯁꯤꯗ ꯀꯨꯝꯊꯔꯛꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯃꯅꯨꯡ ꯑꯁꯤꯗ ꯆꯥꯎꯔꯕ ꯀꯥꯁꯤꯡ ꯃꯊꯪ ꯂꯩꯔꯝꯂꯤ ꯃꯥꯅ ꯁꯨꯝ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯔꯣꯟꯕꯗ ꯂꯦꯞꯁꯤꯟꯕ ꯂꯟ ꯊꯨꯝ ꯀꯌꯥꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯀꯥꯁꯤꯡ ꯑꯁꯤꯗ ꯃꯊꯪ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯩꯁꯥꯒꯤ ꯕꯟꯗꯜꯁꯤꯡ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯤꯕꯁꯤꯁꯨ ꯊꯦꯡꯅꯔꯨꯔꯦ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯑꯃꯦꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯎꯖꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯦꯅ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯀꯧꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯇꯧꯈꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯌꯣꯠ ꯒꯦꯔꯦꯟꯇꯤꯅꯆꯤꯡꯕ ꯄꯥꯏꯅꯗꯨꯅ ꯃꯐꯝꯁꯤ ꯇꯧꯈꯥꯏꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯈꯥꯏꯔꯤꯕꯁꯤꯕꯨ ꯌꯥꯝꯅ ꯉꯛꯅꯁꯨ ꯌꯦꯡꯅꯔꯤ ꯃꯇꯧ ꯁꯨꯝꯅ ꯇꯧꯈꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕ ꯇꯔꯪ ꯀꯌꯥ ꯑꯃ ꯃꯊꯪ ꯄꯨꯊꯣꯔꯛꯂꯦ ꯃꯁꯤ ꯎꯕꯗ ꯇꯥꯎꯖꯤ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯉꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯑꯃꯦꯅ ꯍꯥꯏꯔꯤ ꯃꯁꯤꯁꯤꯡ ꯑꯁꯤꯁꯨ ꯑꯗꯣꯝꯒꯤ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅꯗꯤ ꯃꯁꯤꯒꯤ ꯃꯥꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯃꯁꯤꯗꯒꯤ ꯇꯥꯎꯖꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯆꯪꯁꯤꯟꯈꯤ ꯏꯃꯨꯡ ꯑꯁꯤꯗꯅ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯇꯥꯎꯖꯤꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯐꯛꯂꯥꯡꯗ ꯌꯥꯝꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯃꯩꯁꯤ ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯃ ꯊꯥꯔꯔꯣꯏ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒꯅꯤ ꯄ꯭ꯔꯚꯥꯗꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗꯒꯤ ꯅꯣꯡꯃꯩꯁꯤ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤ ꯄꯥꯈꯠꯅꯕꯗꯒꯤ ꯆꯦꯟꯅꯕꯁꯨ ꯌꯥꯎꯔꯦ ꯑꯁꯨꯝꯅ ꯇꯥꯎꯖꯤ ꯑꯃꯗꯤ ꯄ꯭ꯔꯚꯥꯅ ꯅꯣꯡꯃꯩꯁꯤ ꯃꯨꯟꯅꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯊꯛꯂꯣꯝꯗ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯁꯤꯗ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯍꯩꯊꯔꯛꯂꯦ ꯃꯐꯝꯁꯤꯗ ꯑꯃꯦꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡꯁꯨ ꯉꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯆꯪꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯒ ꯇꯥꯎꯖꯤꯅ ꯇꯤꯡꯉꯛ ꯃꯥꯡꯅꯗꯨꯅ ꯑꯃꯦꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯃꯦꯅ ꯇꯥꯎꯖꯤꯗꯒꯤ ꯅꯣꯡꯃꯩꯁꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯠꯂꯦ ꯍꯧꯖꯤꯛꯇꯤ ꯁꯤꯂꯤꯡ ꯃꯊꯛ ꯑꯁꯤꯗꯒꯤ ꯁꯅꯥꯅ ꯅꯣꯡ ꯆꯨꯕꯒꯨꯝ ꯆꯨꯊꯔꯦ ꯃꯊꯛꯇꯒꯤ ꯍꯩꯊꯔꯛꯂꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤꯅ ꯂꯩꯃꯥꯏꯗ ꯄꯩꯗꯨꯅ ꯂꯩꯔꯤ ꯑꯃꯦꯅ ꯅꯣꯡꯃꯩꯁꯤꯕꯨ ꯇꯥꯎꯖꯤꯗ ꯑꯃꯨꯛ ꯁꯤꯟꯅꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯇꯥꯎꯖꯤꯁꯤ ꯃꯥꯒꯤ ꯅꯣꯡꯃꯩꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯇꯥꯎꯖꯤꯅ ꯑꯃꯦꯗ ꯍꯥꯏꯔꯤ ꯁꯅꯥꯁꯤꯡ ꯑꯁꯤ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄꯁꯨ ꯐꯥꯎꯈꯤꯅꯨ ꯑꯩꯉꯣꯟꯗ ꯁꯨꯞꯅꯒꯤ ꯐꯣꯟ ꯀꯣꯜ ꯑꯃꯇꯪ ꯇꯧꯍꯜꯂꯨ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯊꯥꯛ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯅꯪ ꯅꯁꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯖꯔꯒꯅꯤ ꯑꯃꯦꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝꯗ ꯑꯗꯣꯝꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯂꯃꯟ ꯇꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯃꯤꯒꯤ ꯂꯃꯟ ꯇꯣꯟꯕ ꯍꯥꯏꯕꯁꯤ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯂꯃꯟ ꯁꯤꯡꯗꯣꯛꯄ ꯑꯣꯏꯅ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯒꯅꯤ ꯐꯔꯦ ꯑꯗꯨꯅ ꯍꯥꯏꯕꯤꯔꯣ ꯀꯅꯥꯗ ꯀꯣꯜ ꯇꯧꯒꯗꯕꯅꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯦꯅ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯁ꯭ꯌꯥꯝ ꯕꯤꯍꯥꯔꯤ ꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯤꯕꯅꯣ ꯑꯃꯦꯅ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯔꯥꯃꯦꯁꯣꯔ ꯃꯁꯥꯃꯛꯅꯁꯨ ꯀꯣꯜ ꯇꯧꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯍꯥꯏꯕꯗꯨ ꯈꯪꯖꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯄꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯐꯣꯟꯁꯤ ꯇꯥꯎꯖꯤꯗ ꯄꯤꯔꯛꯂꯦ ꯍꯧꯖꯤꯛ ꯇꯥꯎꯖꯤꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯌꯨꯝꯗ ꯔꯦꯠ ꯆꯠꯊꯔꯤꯕꯁꯤ ꯍꯧꯖꯤꯛꯃꯛ ꯂꯦꯞꯍꯜꯂꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯊꯕꯛꯇꯨ ꯇꯠꯍꯟꯗꯅ ꯊꯝꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯛꯇꯁꯨ ꯅꯪꯒꯤ ꯔꯤꯋꯥꯔꯗ ꯁꯣꯏꯗꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯊꯕꯛ ꯁꯣꯏꯗꯅ ꯇꯠꯀꯅꯤ ꯑꯗꯨꯕꯨ ꯗꯤꯔꯦꯛꯇꯔ ꯑꯁꯤꯅ ꯊꯧꯁꯥꯗꯅ ꯀꯨꯝꯂꯛꯏ ꯑꯩꯒꯤ ꯊꯕꯛꯇꯒꯤ ꯔꯤꯇꯥꯌꯔ ꯆꯠꯀꯗꯕ ꯊꯥ 3 ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯕꯛ ꯇꯠꯀꯦꯔ ꯇꯠꯂꯣꯏꯔ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯁꯤ ꯊꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯥꯎꯖꯤꯅ ꯃꯁꯥꯗ ꯉꯛꯄ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯑꯃꯦꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯃꯦꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯇꯥꯎꯖꯤꯅ ꯁꯔꯪ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯣꯡꯁꯥꯕꯨ ꯎꯕꯗ ꯈꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯨꯏ ꯋꯥꯠꯇꯦ ꯑꯗꯨꯕꯨ ꯅꯣꯡꯁꯥꯗꯣ ꯁꯔꯪ ꯃꯅꯨꯡꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯌꯦꯡꯉꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯩꯔꯝꯂꯤꯕ ꯍꯨꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯒꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯇꯨꯅ ꯌꯦꯡꯉꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯕꯨ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯃ ꯑꯣꯜꯍꯟꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯔꯥꯃꯦꯁꯣꯔ ꯁꯤꯡ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯑꯣꯟꯊꯣꯛꯄꯤꯒꯦ ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯁꯇꯤꯁꯄꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯃ ꯃꯉꯣꯟꯗ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯛꯈꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯇꯤꯁꯅ ꯉꯛꯇꯨꯅ ꯀꯔꯤꯅꯣ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯃꯐꯝꯁꯤꯗꯒꯤ ꯀꯅꯥꯃꯠꯇ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯔꯨꯜꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕ ꯊꯕꯛ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯃꯦꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯔꯨꯜꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯪꯕ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯥꯃꯛꯅ ꯈꯪꯖꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈꯣ
ꯃꯥꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯄ ꯉꯝꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯌꯦꯡꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 100ꯒ 10ꯒꯤ ꯁꯦꯟꯐꯝ ꯍꯦꯛ ꯁꯨꯅ ꯐꯪꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯃꯐꯝꯁꯤꯗ ꯔꯦꯠ ꯆꯠꯊꯗꯨꯅ ꯂꯩꯔꯝꯒꯅꯤ ꯇꯥꯎꯖꯤꯅ ꯅꯪ ꯑꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯅꯁꯥꯗ ꯅꯥꯄꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯖꯔꯤꯕꯔꯣ ꯑꯃꯦꯅ ꯃꯁꯦ ꯅꯥꯄꯜ ꯀꯥꯕ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯧꯏ ꯑꯁꯦꯡꯕ ꯊꯧꯅꯥ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯅ ꯂꯥꯏꯔꯕ ꯃꯁꯤꯡ ꯌꯥꯝꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯈꯣꯏꯒꯨꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕꯁꯤꯡꯕꯨ ꯂꯨꯠ ꯇꯧꯕ ꯊꯃꯣꯏ ꯁꯦꯡꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯒꯤꯅꯤ ꯑꯁꯨꯝ ꯍꯥꯏꯔꯛꯄꯗ ꯇꯥꯎꯖꯤꯅ ꯉꯛꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯃꯦꯅ ꯃꯈꯥ ꯇꯥꯔꯤ ꯔꯦꯠ ꯑꯁꯤꯕꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯍꯣꯠꯅꯅꯤꯡꯕ ꯃꯑꯣꯡꯗ ꯍꯣꯠꯅꯖꯧ ꯃꯔꯝ ꯑꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯤꯕꯁꯤꯅꯤ ꯇꯟꯖꯥꯁꯤꯗ ꯁꯇꯤꯁꯅꯗꯤ ꯑꯃꯨꯛꯀꯁꯨ ꯊꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯑꯃꯦꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯇꯧ ꯃꯉꯣꯟꯗ ꯒꯥꯔꯤ ꯑꯃ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯎꯖꯤ ꯑꯁꯤ ꯒꯥꯔꯤ ꯑꯃ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯇꯧꯁꯨꯅ ꯃꯥꯕꯨ ꯊꯥꯗꯣꯔꯛꯄꯁꯤꯗ ꯇꯥꯎꯖꯤꯁꯤꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯦꯕꯨ ꯁꯣꯏꯗꯅ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯟꯖꯔꯤꯕꯁꯤ